Ma'am lao lao, ma'am nungayribo. Hꯧrase hꯧrase. Chap chare haine kaino sangakpaga. Kay chap chare sibo kaino tegit. Hing baluang hai Suras Moirang them bro. Ai khang bro hai. Suras Moirang them ai ming di tare aduga kaino comment to khotpa mamang da comment pa yam no male do profile again bro Samsung A55 price top to bro tawra bro hai hojik phawgi oina di tawbu de soil chu lae Avinash kuman cha lae lae bro iPhone 13 leibada adum kana gadro hai Avinash leirano iPhone 13 do khara kuire ngarang nahan pagi Apple na ko mogi official website te gisu kan to ko ma se delete to gre hai tare ma se company na moi saba lep khre repairing kari kari hang problem koi salami na sem sabada parts song da bukata ba problem da ani dev kayu jani khang da ba khongwi na makeup to badu di tharak ta krabra hai adu da ai ne hai suras ai madu tare ta che dara kai no laman sing na mane adana ming do phadana thonjan gre ba madu kawba ya ming na te madu kawba da ba wan tha ga da profile ma happy Avinash hoi adu iPhone 13 di lai uranu hojik khara kuire ma se ngarang or male kanu na so yani iPhone Apple gi ko moi official website te gi su ma se remove to gre hai tare delete to gre company na buluang na thadoi di laktri hai hau tangai lakani soi lakani pung minute ahum bu phadri kaino ne noi so ngai pe ma aina adu thambai somda ha tore devika na fazai post em tai tai su unar bo hai soel la sare ngasi di sak sara goi na tore tahan sa thoe bro iPhone karamba series na ifa fagada ge am tai biro iPhone 15 layo handak offer la kan iPhone 15 na pai farani ai sang na susina ba yarani iPhone 13 13 du di sil loi han boy gera kano gera ma je matam do khara kuire ngar ai na ngasai de hai do ma je website tu remove to ure thadoi do ai call tawraga la ani kai tawsalo call tawsalo number lai na male tawrige comment amtang reply sat amta isan biro hata amom lai ra thengna bani na ko mane ma sudas na haije like ka view ga chana de haije double tap taw dum like dum tor dum ni mutum ta screen du da double tap amtang tawsalo ya bre ong tak tak ani rak tang thiong ne screen du da thengda mali da mayam je masing hengalakte tak screen du da ani rak tang thengjan bada dum yara dam ne thado idi ne oiram me hai kamai no ne hai chu booking ba ni ne oiram ni chu ba
ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯦꯀꯣ ꯂꯣꯏꯅ ꯆꯥꯛ ꯆꯥꯅꯔꯝꯃꯅꯤ ꯊꯦꯡꯉꯦ ꯗꯦꯕꯤꯀꯥ ꯍꯧꯔꯛꯇꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯤ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯍꯤ 19 ꯁꯨꯔꯦꯌꯦ ꯑꯣ ꯆꯍꯤ 19 ꯁꯨꯔꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯂꯤꯕ ꯅꯠꯇꯦ ꯀꯩꯅꯣ ꯆꯍꯤ 19 ꯍꯥꯏꯁꯦ ꯆꯞ ꯆꯥꯔꯕꯅꯦ ꯊꯤꯡꯕ ꯃꯥꯅꯦ ꯅꯍꯥꯟꯗꯩ ꯈꯪꯗ꯭ꯔꯤꯕꯣ ꯍꯥꯏꯌꯦ ꯁꯣꯌꯜꯅ ꯕ꯭ꯔꯣ ꯃꯇꯥꯡꯗꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯁꯨ ꯃꯊꯪꯗꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯕꯤꯅꯥꯁ ꯑꯗꯨ ꯁꯦꯝꯅꯕ ꯍꯣꯠꯅꯒꯦ ꯑꯃꯨꯛ ꯆꯥꯔꯦ ꯑꯗꯩ ꯑꯕꯤꯅꯥꯁꯇꯤ ꯆꯥꯔꯦ ꯍꯥꯏ ꯃꯌꯥꯝꯗꯤ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯑꯇꯩ ꯀꯌꯥꯝ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯃꯦꯟ ꯑꯃꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯀꯨꯏꯔꯦꯗꯅꯀꯣ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯆꯞ ꯆꯥꯅ ꯐꯥꯔꯦ ꯉꯁꯤ ꯃꯃꯥꯡ ꯍꯞꯇꯥꯗꯒꯤ ꯉꯁꯤꯃꯨꯛ ꯂꯥꯛꯄꯅꯤꯅ ꯑꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯕꯁꯦ ꯑꯩꯁꯨ ꯃꯌꯥꯝ ꯑꯩꯕꯨꯗꯤ ꯃꯌꯥꯝ ꯑꯩꯅ ꯐꯝꯃꯒ ꯋꯥ ꯉꯥꯡꯕꯁꯦ ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯅꯗꯤ ꯃꯌꯥꯝ ꯎꯕ ꯅꯠꯇꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩꯅꯔꯤꯒꯦ ꯑꯗꯣ ꯀꯃꯦꯟ ꯏꯔꯛꯑꯒꯅꯤ ꯈꯪꯗꯣꯏꯗꯣ ꯑꯗꯨꯅ ꯀꯃꯦꯟ ꯑꯃꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯂꯥꯛꯁꯜꯂꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯂꯩꯔꯗꯤ ꯇꯧꯁꯜꯂꯣ ꯀꯅꯥ ꯀꯅꯥ ꯅꯨꯄꯤꯅ ꯕ꯭ꯂꯣꯛ ꯄꯤꯔꯛꯄ ꯌꯥꯎꯕ꯭ꯔꯥ ꯕ꯭ꯔꯣ ꯖꯤꯕꯤ ꯂꯥꯏꯐꯁꯤꯗ ꯕ꯭ꯂꯣꯛ ꯍꯥꯡꯍꯟꯁꯦ ꯍꯥꯏꯍꯧꯔꯣꯏ ꯃꯥꯅꯤ ꯃꯥꯅꯤ ꯕ꯭ꯂꯣꯛꯀ ꯇꯧꯁꯜꯂꯛꯄ ꯌꯥꯎꯔꯗꯤ ꯍꯥꯏꯍꯧꯔꯣ ꯀꯅꯥ ꯀꯅꯥꯅꯣ ꯑꯎꯕꯁꯤꯡꯅ ꯎꯔꯒ ꯎꯄꯥꯏ ꯂꯩꯇꯗꯅ ꯁꯨꯃꯥꯏꯅ ꯂꯥꯏꯟꯇ ꯑꯣꯏꯅ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯤ ꯀꯃꯦꯟ ꯏꯈꯤꯕꯅꯤ ꯑꯗꯨꯅ ꯎꯔꯒ ꯍꯪꯖꯔꯛꯑꯅꯤ ꯕ꯭ꯔꯣ ꯑꯥꯏꯐꯣꯟ 15ꯁꯦ ꯄ꯭ꯔꯥꯏꯁ ꯗ꯭ꯔꯣꯞ ꯇꯧꯕꯁꯦ ꯀꯌꯥ % ꯐꯥꯎ ꯇꯥꯕ ꯌꯥꯕꯒꯤ ꯈꯜꯂꯗꯤ ꯕ꯭ꯔꯣꯅ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ iPhone 15ꯁꯦ ꯃꯃꯜꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 50,000 ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ 50ꯒꯤ ꯃꯅꯨꯡꯗꯗꯤ ꯁꯣꯏ ꯂꯥꯛꯀꯅꯤ ꯃꯗꯣ ꯑꯩꯅ ꯈꯟꯕꯗ 50ꯒꯤ ꯃꯅꯨꯡꯗꯗꯤ ꯂꯨꯄꯥ 10,000 ꯍꯦꯟꯅꯗꯤ ꯇꯥꯔꯛꯀꯅꯤ ꯍꯟꯗꯛꯀꯤ ꯕꯤग ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜꯁꯤꯗꯩꯁꯤꯗ ꯑꯩꯗꯤ 22+ ꯅ ABC ꯇꯝꯕ ꯂꯣꯏꯀꯥꯟꯗ ꯑꯩꯗꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯌꯦ ꯃꯥꯅ ABC ꯇꯝ ꯀꯥꯟꯗ ꯑꯣ 12 ꯑꯗꯨꯗꯤ ꯀꯩꯅꯣꯅꯤꯗꯅ ꯊꯦꯡꯅ ꯄꯣꯛꯄꯩ ꯅꯔꯥꯅꯤꯗ ꯊꯦꯡꯕꯅ ꯈꯔ ꯊꯦꯡꯅ ꯄꯣꯛꯎꯕꯩ ꯅꯔꯥꯅꯤ ꯃꯗꯨ ꯃꯤꯉꯣꯟ ꯇꯥꯏꯅ ꯌꯥꯗ꯭ꯔꯦ 15 ꯑꯝꯇ ꯂꯧꯒꯦ ꯇꯧꯕꯅꯦ ꯍꯣꯏ ꯑꯕꯤꯅꯥꯁ 15ꯅ ꯈ꯭ꯋꯥꯏ ꯐꯔꯅꯤꯀꯣ ꯇꯥꯏꯞ Cꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯇꯝꯁꯨ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯅꯤ ꯑꯗꯩꯗꯤ ꯑꯅꯧꯕ ꯍꯧꯖꯤꯛꯀꯤ ꯂꯦꯇꯦꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯚꯦꯔꯤꯌꯟꯁꯤꯡ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯆꯠꯅꯔꯤꯕ ꯇ꯭ꯔꯦꯟꯗꯣ iPhone 15ꯗꯒꯤꯗꯤ ꯁꯥꯡꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯍꯧꯔꯁꯤ ꯒꯥꯏꯁ ꯍꯣꯏ ꯃꯌꯥꯝ ꯍꯧꯔꯁꯦ ꯁꯣꯍꯦꯜꯅ ꯍꯥꯏꯁꯦ ꯏꯁꯩ ꯁꯛꯆꯜꯂꯛꯑꯣ ꯑꯩꯁꯨ ꯇꯥꯔꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯏꯁꯩ ꯁꯛꯆꯜꯂꯛꯑꯣ ꯑꯩ ꯉꯁꯤꯗꯤ ꯇꯥꯕꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯌꯥꯏꯗꯅ ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯃꯌꯥꯝ ꯁꯛꯄꯗ ꯑꯩꯅ ꯐꯝꯃꯒ ꯅꯨꯡꯉꯥꯏꯅ ꯇꯥꯕ ꯌꯥꯏꯗꯅ ꯃꯤꯁꯤ ꯏꯋꯥꯠ ꯋꯥꯠꯂꯤ ꯁꯣꯍꯦꯜꯅꯔ ꯀꯩꯅꯣ ꯒ꯭ꯔꯨꯞ ꯌꯥꯎꯕ ꯃꯥꯜꯂꯤ ꯁꯣꯍꯦꯜꯁꯦ ꯒ꯭ꯔꯨꯞꯇ ꯑꯝꯇꯪ ꯂꯤꯡꯛꯇꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯂꯥꯏꯐꯀꯤ ꯂꯤꯡꯛꯇꯣ ꯑꯝꯇꯪ ꯁꯤꯌꯥꯔ ꯇꯧꯁꯜꯂꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯐꯠ ꯂꯥꯎꯅ ꯇꯧꯁꯜꯂꯗꯤ ꯃꯤ ꯑꯃꯅꯤ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯆꯪꯉꯛꯑꯅꯤ ꯗꯤꯋꯥꯂꯤ ꯑꯣꯐꯔꯗꯅ ꯍꯟꯊꯔꯛꯑꯣꯏꯗ꯭ꯔꯣꯕ꯭ꯔꯣ iPhone 15ꯒꯤꯗꯣ ꯍꯥꯏ ꯗꯤꯋꯥꯂꯤꯒꯤꯗꯁꯨ ꯁꯦꯜ ꯑꯃꯗꯤ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯦꯜꯁꯤꯗꯤ ꯑꯦꯃꯥꯖꯣꯟꯒꯤ ꯗ ꯒ꯭ꯔꯦꯠ ꯏꯟꯗꯤꯌꯥꯟ ꯐꯦꯁꯇꯤꯚꯦꯜ ꯁꯦꯜ ꯍꯥꯏꯅ ꯑꯣꯛꯇꯣꯕꯔꯗ ꯗꯤꯋꯥꯂꯤ ꯃꯃꯥꯡꯗꯀꯣ ꯑꯗꯨꯒ ꯀꯩꯅꯣꯝꯒ ꯂꯥꯛꯀꯅꯦꯕ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯗ ꯕꯤꯛ ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜ ꯍꯥꯏꯅ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯆꯥꯎꯔꯦ ꯑꯗꯨꯗꯅ ꯈ꯭ꯋꯥꯏ ꯑꯣꯐꯔꯁꯦ ꯈ꯭ꯋꯥꯏ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯐꯔꯁꯨ ꯌꯥꯝꯃꯦ ꯑꯗꯨꯗꯅ ꯍꯣꯡꯉꯗꯣꯏꯅꯤ IPNꯁꯦ ꯄꯥꯝꯃꯤ ꯍꯥꯏꯅꯣ iPhoneꯁꯦ ꯄꯥꯝꯗꯤ ꯄꯥꯝꯃꯦꯕꯨ ꯄ꯭ꯔꯥꯏꯁꯇꯤ ꯄꯥꯛ ꯄꯨꯊꯣꯛꯑꯒ ꯂꯩꯕ ꯉꯝꯗꯦ ꯍꯥꯏ ꯃꯥꯅꯦ ꯈꯪꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ iPhone 13ꯒꯨꯝꯕꯗ ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯩꯅ ꯋꯥꯉꯩ ꯇꯨꯡꯁꯤꯟꯖꯔꯒ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯣ ꯍꯧꯖꯤꯛ iPhone 13ꯗꯣ ꯑꯗꯨꯝ 13ꯗꯣ ꯂꯨꯄꯥ 10,000 ꯃꯌꯥ ꯑꯗꯨꯝ ꯄꯤꯔꯝꯒꯅꯦꯕꯀꯣ ꯑꯗꯨ ꯋꯥꯉꯩ ꯇꯨꯡꯁꯤꯟꯖꯔꯒ ꯂꯩꯔꯨꯕ ꯐꯣꯟꯗꯣ ꯆꯍꯤ ꯑꯃ ꯑꯅꯤ ꯈꯔ ꯀꯨꯏꯅ ꯁꯥꯡꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯐꯕ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯤꯗꯅꯀꯣ ꯑꯗꯣ iPhone 13ꯗꯣ ꯂꯨꯄꯥ 10,000 ꯋꯥꯉꯩ ꯇꯨꯡꯁꯤꯟꯅ ꯂꯩꯔꯨꯔꯒ ꯃꯇꯝꯁꯨ ꯆꯠꯅꯗ꯭ꯔꯕ ꯑꯗꯩꯗꯤ ꯀꯝꯄꯅꯤꯅꯁꯨ ꯗꯤꯂꯤꯁ ꯇꯧꯈ꯭ꯔꯕ ꯑꯗꯨ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟꯁꯦ ꯆꯥꯟꯅꯗꯕ ꯈꯔꯁꯨ ꯂꯤꯁꯨ ꯂꯤꯔꯦꯗꯅ ꯑꯗꯨꯝꯕ ꯐꯣꯟ ꯑꯃ ꯂꯩꯔꯨꯔꯀꯥꯟꯗ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯁꯤꯅꯤꯡꯉꯛꯄ ꯍꯣꯡꯅꯤꯡꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯛ ꯍꯣꯡꯕꯁꯨ ꯉꯝꯗꯦꯗꯅ ꯑꯗꯨꯅ 40ꯗꯨꯗ ꯉꯥꯏꯕꯁꯨ ꯀꯨꯏꯅ ꯉꯥꯏꯔꯛꯄꯗꯨꯗ ꯑꯣꯐꯔ ꯃꯇꯝꯗꯨꯗ ꯈꯖꯤꯛ ꯈꯔ ꯕꯖꯦꯠꯇꯣ ꯑꯩ ꯍꯥꯞꯆꯤꯜꯂꯒ ꯈꯣꯠꯆꯜꯂꯒ
ꯂꯩꯕ ꯌꯥꯕꯒꯤ extend ꯇꯧꯕ ꯌꯥꯕꯒꯤ situation ꯂꯩꯔꯒꯗꯤ 50,000 ꯃꯨꯛꯀꯤ ꯆꯥꯡꯗꯨꯗ ꯀꯣ iPhone 15 ꯑꯃ ꯂꯧꯍꯧꯔꯒꯗꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅꯁꯨ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯇꯝꯁꯤꯒꯤ ꯆꯠꯅꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯣꯗꯦꯜ ꯗꯤꯖꯥꯏꯟꯁꯤꯁꯨ ꯐꯕꯁꯨ ꯑꯣꯏꯔꯦ ꯆꯥꯔꯖꯤꯡꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ Type C ꯌꯥꯎꯕꯕꯨ ꯑꯣꯏꯔꯣ 15ꯒꯤ ꯃꯈꯥꯗꯗꯤ Type Cꯁꯨ ꯌꯥꯎꯗꯕꯅꯤꯅ ꯃꯣꯏꯒꯤ ꯂꯥꯏꯠꯅꯤꯡ ꯀꯦꯕꯜ ꯂꯩꯅ ꯇꯧꯕꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯨꯁꯨ ꯂꯩꯔꯣꯏꯗꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯅꯤ ꯁꯣꯌꯜꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯌꯦ ꯁꯣꯌꯜꯅ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯔꯥꯍꯨꯜ ꯁꯔꯥꯡꯊꯦꯝ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯌꯦ ꯆꯥꯔꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯆꯪꯉꯛꯑꯦ ꯑꯗꯣ ꯐꯝꯕꯁꯦ ꯈꯨꯐꯝꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯏ ꯋꯥꯗꯅꯕ ꯈꯨꯐꯝ ꯐꯝꯃꯒꯦ ꯈꯔ ꯀꯨꯏꯅ ꯐꯝ ꯌꯥꯅꯕ ꯕ꯭ꯔꯣ Samsung S24 Ultra पाइबना फरेदा बैटरी खांबा होय बैटरी खांब खोटपगी हाय तारदी एंड्रॉइड की फोन सिंग फरे अखोगी एप्पल की आईफोन सिदी कनोनीदना बैटरी से मोइद यावजे 3500 mAh कुंबा अदु मखतनी मोइद यावजे अदुना iPhone 17 नुंगाइनी नुंगाइरनी हाय होय iPhone 17 दो नुंगाइदोदी माले हंदक की सही सिदा अमुक लॉन्च तौरपदा साइगी प्रोसेसर गदुसु latest oiba anouba A18 ne leibudi matunga A19 ne lag thora kaino gyan tade dumai no bam su lani adui mathak design su dum fazarga uiba ko design yam fazana ui iPhone 17 series ta koige kano do Google Pixel gi maning da camera si koige phaina horizontally yaw to ko vertically na taba dumaina yaurani design me am rumor me am leak me am direct magi design leak ko yedana ko ure dana ko alo kari anouba henba kari hapsa leibino haibududi pak khangdri rumor khata tabadu chum लादरसु खंगपोनते दुगा असागी आईफोन में हम खंगी दुनीना मोगी कैमरा दा ओयो डिस्प्ले की साइज डिस्प्ले दा ओयो नत्रगना रिफ्रेश रेट दा ओर संदक खिला दे हेंगलकनी अदुमाइना पाक पाक याम का हेन मयाम अहोंबदी लेतबनी बको 1.8 lakhs यौदोय जालो iPhone 17 Pro Max से है मदुदी यौररोय हाइबदी को खोगी iPhone 17 series दा नत्र ममांग 16 series सु इंडिया दा मैम मैन्युफैक्चर तौरेबा हंदक सु iPhone 17 सिदी इंडिया दा 80% मैन्युफैक्चर तौने ना हाइबको अदुना इंडिया दा साजब फोन होय तारगदि ममांग दुदी पुसलकपदा कस्टम गी अखोगी टैक्स मैम कई मैम इंपोर्ट ड्यूटी मैम याविदना को अदुंबगी टैक्स मैम दुना सु ममन तांखटपने बदो इंडिया दा साजरगदि मसादा साजरगदि अदुगुंबगी इंपोर्ट की चार्जेस मैम टैक्स मैम दो यावद्रगदि हाना लिसिंग अमगा लाम मखाइ पिरमबदो अमगा निफु पिरकसे कुंथा पिरकसे खितंग दौरसु कानरकदुनि हांगना हंधरकदुनि हाइ तारे को किडनी गदी योनरुनु को गाइस है मानी किडनी गदी योलगा लैबा होंदे आईफोन हम पाइना बै दब किडनी योला पाइबा होंदे अदो आइना हाइनिंग बम दिलैये फोन हैबसिदी अदुम सिनबम से चप मानैदना को आइना पाइ फोन सिदु नो कोइना पाइ फोन दुसो अदुम फोन तौबा यारमगनी वीडियो येंबा यारमगनी वारी सानबा अदुम यारमगनी अदैदि गेम सानबसु अदुम खर खर अदुम टेक टेक अदुम यारमगनी को अदुमाइना अदुम्बा फोन अमा अदुम पाइबना फै हाइ तारे दुदा अखोइना हेक्ता मयाम मांगदा शो तौनबनी आइदि आईफोन पाइरबनी हाइदना लुपा लाख अमा अनि पीबा फोन दो दु वाना पैसाजे लुपा सागतपदे याम वायन चंगी को लोइसनबदे याम लाइदना को अदुना लांगो लिसिंग मरफुदो लोइसनबदे केसु नते अदु ताना होनबदे अवाबो होनबनी अदुगी महत्ता लिसिंग कुन कुंथा पीबा फोन अमा जुम नुंगाइबा एंड्रॉइड की सिचे लावबम पाइरगा हनबम पाइरगा लेमौरिबा ला अमा खरा हेनबदुना गरबारम बिजनेस सम तौरदि आईफोन दो मतम खरा लेकान अदुम आईफोन 100 लेरकपा यार ngमकपसु याय अदुना अदुमाइना फबरोम दो सिनबना फने खले अदुना फोन दा हेक्ता अदुमाइना टिकटना पैसा थादबदो तौगुमसे ब्रो आईफोन दादी 15 Pro Max ना फजद्रो हाय होय आईफोन दादी अइदिने 15 Pro दम हेन फजै होय मैक्स तो फजै चावे अदो अइगी ओइना इसागी ओइना पर्सनली नि कोइना हाइसे अइदि खितंग अपिक कॉम्पैक्ट ओइबो साइज सेम पामेबको अदुदुगिनि अदुगा डिजाइन कई अदु अदादि लोइना मक चप मानरेदन को अमदुना स्क्रीन साइज चावखिबे हेंदिबगी दमकतनिला अदुना स्क्रीन साइज खरा अपिक पामे अइदि अदुना 15 Pro अदुम यारे iPhone मरक सिदा आइसो अंदर 20K फाउदा लैबा याबा वीडियो सेंबिरो आए होय लुपा लिसिंग कुन बौगी मनुंग लैबा अफबा फोन गी वीडियो सेंबा हाइसे सेमनबदी होनागे अदुगा हौजिक फाउबदा ai ngasai लाइव से तौद्रिंगे ai गिम फोन कई लैरि खोलेना सुम येंबा येंगमबनेबको लिसिंग कुन मुकी हाइ तादे 20,000 दुदगी लिसिंग अमा रा अनि रा होय लैद्रबुदी पैसा हाइसे खुत्ता पाइदगा लुपा 10 बो पाइदे हाइनैदना को अदुबो यारगदी एक्सटेंड तौबा यारगदी 20,000 कुन माथोय
ꯑꯗꯣ ꯀꯨꯟꯃꯥꯊꯣꯏ ꯍꯥꯏꯁꯦ ꯑꯣꯐꯔ ꯃꯇꯝꯗꯣ ꯉꯥꯏꯌꯣ ꯀꯩꯅꯣ ꯁꯣꯍꯦꯜꯀꯣ ꯂꯨꯄꯥ 20,000ꯗꯨꯗ ꯁꯣꯏꯗꯅ ꯍꯧꯖꯤꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯜ ꯃꯇꯝꯁꯤꯗ 10ꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ OnePlus Nord CE 500 ꯂꯣꯟꯆ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯐꯪꯒꯅꯦꯕ ꯑꯗꯨ ꯂꯨꯄꯥ 10,000ꯗꯒ ꯐꯪꯉꯗꯤ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯑꯣꯏꯔꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯦ ꯀꯩꯝ ꯈꯟꯗꯕꯤ ꯂꯩꯕ ꯌꯥꯔꯦ ꯇꯌꯥꯏꯃ ꯈꯔꯤꯕ ꯑꯃꯁꯨ ꯂꯥꯛꯑꯝꯃꯦ ꯑꯗꯩ ꯈꯤꯡꯕꯅ ꯃꯦꯇꯤꯌꯣꯔ ꯑꯃ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯃꯤꯇꯔ ꯑꯃ ꯇꯣꯡꯖꯈ꯭ꯔꯦ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯕꯣ iPhone 17 Pro Maxꯇꯤ ꯂꯩꯗꯧ ꯁꯔꯨꯛ ꯍꯥꯏꯌꯦ ꯑꯣ ꯃꯥꯏꯁꯦ ꯀꯩꯅꯣ ꯒꯥꯔꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯃꯤꯇꯤꯌꯣꯔ ꯍꯥꯏꯅ ꯍꯥꯏꯁꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯃꯃꯤꯡ ꯑꯃ ꯃꯥꯜꯂꯦ ꯑꯃ ꯇꯣꯡꯖꯒꯦ iPhone 17 Pro Max ꯂꯩꯗꯣꯏ ꯁꯔꯨꯛ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯑꯥꯏꯐꯣꯟꯗꯨꯗ ꯏꯟ ꯀꯦꯁ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯛꯀꯗꯣꯏꯅꯣ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦꯗꯅꯀꯣ 1,50,000 ꯄꯤꯔꯦꯅ ꯈꯜꯂꯁꯤꯅꯦ 1,50,000 ꯄꯤꯔꯦꯅ ꯈꯜꯂꯁꯤꯅꯦ 50,000 ꯃꯨꯛ ꯅꯪꯅꯀꯣ iPhone 15ꯒꯨꯝꯕ ꯑꯃ ꯑꯐꯕ ꯑꯃ ꯑꯍꯟꯕ ꯑꯃ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯂꯨꯄꯥ ꯂꯥꯛꯇꯨꯃꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯔ ꯇꯣꯡꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯕꯨ ꯈꯜꯂꯦ ꯑꯩꯁꯨ ꯑꯣꯖꯥꯁꯤꯡꯅ ꯄꯦꯟꯖꯔꯦꯗ ꯑꯌꯥꯝꯕ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯅꯣ ꯄꯥꯏꯖꯔꯤꯁꯤꯅ ꯄꯦꯟꯖꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯣ ꯃꯥꯅꯦ ꯐꯣꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯁꯦ ꯁꯨꯝ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯏꯗꯅꯀꯣ ꯑꯩꯅ ꯄꯥꯏꯔꯤ ꯐꯣꯟꯁꯤꯁꯨ ꯌꯥꯝ ꯁꯦꯡꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯁꯦꯡꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯑꯩ ꯂꯥꯏꯚ ꯇꯧꯔꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯔꯤ ꯐꯣꯟ ꯇꯧ ꯌꯥꯔꯤ ꯚꯤꯗꯤꯑꯣ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯗꯩ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕ ꯌꯥꯔꯤ ꯃꯇꯝꯕꯨꯗꯤ ꯍꯣꯏ ꯈꯔ ꯆꯪꯉꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯂꯣꯏ ꯌꯥꯏꯗꯅꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯂꯥꯛꯇ ꯄꯨꯊꯣꯛꯑꯒ ꯂꯩꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯗꯣ ꯑꯗꯨꯝ ꯁꯨꯝꯕꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯥꯏꯐꯣꯟꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯕꯖꯦꯠ 13 Pro ꯒꯣꯜ ꯀꯂꯔꯗ ꯑꯁ ꯇꯤꯟꯒ ꯑꯔꯜ ꯇꯥꯈꯤꯅꯦ ꯍꯥꯏ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏ ꯃꯥ 13 Pro Maxꯇꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯋꯥꯈꯜ ꯃꯤꯒꯤ ꯄꯥꯝꯖꯕ ꯃꯤꯠꯅ ꯈꯣꯏꯗꯥꯕ ꯍꯥꯏꯕꯁꯦ ꯂꯣꯏ ꯈꯦꯠꯅꯩꯗꯅꯀꯣ ꯑꯗꯨ ꯀꯩꯁꯨꯕꯨꯗꯤ ꯑꯀꯥꯏꯕꯕꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯥꯏꯔꯕ ꯁꯦꯟ ꯊꯨꯝ ꯄꯥꯏꯅꯗꯕ ꯃꯇꯝꯅꯤ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯣꯟꯒꯨꯝꯕ ꯑꯃꯗ ꯂꯥꯛ ꯍꯦꯟꯅ ꯊꯥꯗꯔꯒ ꯄꯩꯁꯥꯗꯣ ꯐꯣꯟꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕ ꯍꯥꯏꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯗꯅꯀꯣ ꯅꯝꯁꯤꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨꯝꯕꯗꯣ ꯇꯧꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯀꯥꯟꯅꯕꯔꯣꯝꯗ ꯊꯕꯛ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯑꯗꯨꯒꯤ ꯐꯣꯟꯗꯨꯅ ꯀꯥꯟꯅꯕ ꯊꯕꯛ ꯑꯣꯟꯊꯣꯛꯇꯅ ꯑꯗꯩꯗꯤ ꯂꯩꯗꯅ ꯁꯦꯟ ꯇꯥꯟꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯗ ꯒꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯁꯨ ꯏꯟꯚꯦꯁꯃꯦꯟ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ iPhone 13ꯁꯤ ꯃꯤ ꯌꯥꯝꯅ ꯄꯥꯏꯅꯩ ꯑꯇꯩ ꯖꯦꯟꯗꯤ ꯄꯥꯏꯅꯔꯝꯗꯣꯏ ꯃꯥꯟꯗꯦ ꯍꯥꯏ iPhone 13ꯗꯣ ꯍꯧꯖꯤꯛ ꯍꯣꯏ ꯑꯗꯨꯝ 13 ꯑꯍꯟꯕ ꯂꯩꯈꯤꯕ ꯀꯥꯡꯕꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯈꯤꯅꯦꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯔꯝꯈꯤꯔꯣꯏꯕ ꯑꯗꯨꯒ 13ꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯍꯟꯕ ꯃꯌꯥꯝꯅ ꯑꯃꯨꯛ ꯂꯩꯅꯩꯁꯤꯅ ꯃꯃꯜꯁꯦ ꯖꯦꯅꯦꯔꯦꯁꯟ 3-4 ꯒꯦꯞ ꯂꯩꯔꯛꯄꯩ ꯃꯃꯜꯁꯨ ꯑꯃꯨꯛ ꯍꯣꯡꯊꯔꯛꯄꯒꯤ ꯉꯁꯥꯏ iPhone ꯑꯃꯨꯛꯇꯪꯗꯤ ꯄꯥꯏꯅꯤꯡꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯅꯤꯡꯕ ꯑꯍꯟꯕ ꯑꯩꯈꯣꯏꯒꯤ 15-16 ꯂꯩꯕꯒꯤ ꯕꯖꯦꯠꯇꯤ ꯂꯩꯇꯕ ꯑꯗꯨꯝꯕꯅ ꯑꯃꯨꯛ 13ꯒꯨꯝꯕꯗ ꯑꯃꯨꯛ ꯇꯥꯔꯒꯦꯠ ꯇꯧꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯁꯦꯀꯦꯟ ꯍꯦꯟꯗ ꯀꯩꯗꯁꯨ ꯃꯌꯥꯝ ꯐꯪꯉꯕꯅꯤꯅ ꯑꯗꯨꯅ iPhone 13ꯒꯨꯝꯕꯁꯦ ꯈꯔ ꯆꯍꯤ 1-2ꯒꯤ ꯃꯃꯥꯡꯒꯤ 2-3ꯒꯤ ꯃꯃꯥꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯄꯥꯏꯅꯩ ꯑꯗꯨꯅꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯈꯤꯡꯕ ꯒꯣꯜ ꯀꯂꯔ ꯇꯤꯝ ꯀꯨꯛꯅ ꯁꯥꯗꯦ iPhone 13 Pro ꯍꯥꯏꯌꯦ ꯒꯣꯜ ꯀꯂꯔ ꯃꯥꯒꯤ ꯀꯂꯔ 5-6 ꯀꯩ ꯀꯩꯅꯣ ꯃꯣꯗꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯕ ꯂꯩꯕꯅꯤꯀꯣ iPhone 16ꯗꯗꯤ ꯃꯣꯗꯦꯜ 5-6 ꯂꯩꯕꯗꯣ 15ꯗꯗꯤ ꯑꯃꯨꯛ ꯂꯩꯇꯕꯅꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯑꯈꯪꯅꯕ ꯃꯈꯜ ꯍꯥꯏꯇꯥꯔꯦꯅꯦ ꯀꯂꯔ ꯈꯔ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯣꯗꯦꯜꯗꯣ ꯃꯆꯨꯗꯣ ꯐꯪꯕ ꯐꯪꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯂꯥꯏꯚꯀ ꯚ꯭ꯌꯨꯁꯀ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯃꯥꯅꯤ ꯚ꯭ꯌꯨꯁ ꯌꯦꯡꯉꯤꯕꯁꯤꯡꯁꯤꯒ ꯂꯥꯏꯛ ꯇꯧꯔꯤꯁꯤꯒ ꯆꯥꯟꯅꯔꯝꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯨꯛ ꯇꯧꯁꯟꯕꯤꯕ ꯌꯥꯔꯦ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯦꯖꯤꯛ ꯑꯃ ꯌꯦꯡꯒꯦꯔꯥ ꯚꯤꯗꯤꯑꯣ ꯁꯤꯗ ꯗꯕꯜ ꯇꯦꯞ ꯇꯧꯕꯤꯌꯨ ꯎꯗꯕ꯭ꯔꯅꯦ ꯍꯥꯏ ꯎꯔꯗꯕꯅꯦ ꯍꯥꯏ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯀ꯭ꯔꯤꯟꯗꯣ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤꯅ ꯇꯛ ꯇꯛ ꯑꯅꯤꯔꯛ ꯑꯗꯨꯝ ꯊꯦꯡꯉꯣꯕ ꯑꯗꯨꯝ ꯊꯣꯛꯂꯛꯑꯗꯕꯅꯤ ꯀꯩꯅꯣꯝꯈꯛ ꯑꯗꯨ ꯃꯦꯖꯤꯛꯇꯣ ꯑꯩꯁꯨ ꯄꯥꯝꯃꯦ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯅꯤꯀꯣ ꯃꯌꯥꯝꯅ ꯇꯧꯔꯛꯄꯗꯣ ꯊꯣꯏꯄꯨ ꯈꯣꯏꯔꯥꯛꯄꯝꯅ ꯑꯌꯥꯝꯕ iPhone 17 Pro Max ꯂꯣꯟꯆ ꯁꯦꯞꯇꯦꯝꯕꯔꯁꯤꯗ ꯂꯣꯟꯆ ꯇꯧꯗꯣꯏꯅꯦ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯝꯁꯨ ꯂꯥꯛꯑꯦ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩ 1 lakhs above ꯍꯥꯏ ꯂꯤꯁꯜꯂꯛꯑꯣ ꯇꯥꯁꯦ ꯀꯩꯅꯣ ꯄ꯭ꯔꯣꯀꯥꯁꯤꯅꯦꯁꯟꯅ ꯍꯥꯏꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯕ ꯂꯣꯏ ꯌꯥꯏꯗꯅ ꯋꯥꯔꯤꯗꯣ ꯑꯝꯇꯪ ꯏꯁꯤꯜꯂꯣ ꯋꯥꯔꯤꯁꯨ ꯀꯃꯦꯟꯗ ꯂꯥꯎꯅ ꯄꯥꯊꯣꯔꯛꯀꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯕ
ꯀꯔꯤ ꯋꯥꯔꯤꯅꯣ ꯇꯥꯅꯤꯡꯉꯤꯗ ꯍꯥꯏꯌꯦ ꯔꯟꯖꯤꯠꯅꯁꯨ ꯑꯗꯨ ꯇꯥꯕ ꯅꯠꯂꯝꯗ꯭ꯔꯦ ꯑꯗꯨ ꯅꯪ ꯋꯥꯔꯤꯗꯣ ꯉꯁꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯝꯇꯪ ꯇꯥꯁꯤꯀꯣ ꯑꯗꯨꯒ ꯑꯗꯨꯅ ꯀꯨꯏꯔꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯎꯗꯕ ꯍꯥꯏꯗꯣꯏꯅꯤꯀꯣ ꯀꯤꯡꯁꯟꯁꯤꯡꯅ ꯍꯣꯏ ꯊꯥꯗꯣꯏ ꯉꯥꯏꯔꯦꯃꯤ ꯅꯣꯏꯁꯨ ꯅꯣꯏꯁꯨ ꯉꯥꯏꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯀꯣ ꯑꯣ ꯉꯥꯏꯍꯥꯛ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯖꯤꯑꯣ ꯅꯦꯠꯋꯥꯛꯁꯤꯗꯤ ꯕꯔꯕꯥꯗ ꯇꯥꯔꯦ ꯍꯥꯏ ꯈꯤꯡꯕ ꯖꯤꯑꯣꯒꯤ ꯅꯦꯠꯋꯥꯛꯁꯤꯗꯤ ꯕꯔꯕꯥꯗ ꯍꯥꯏꯕꯨ ꯕꯔꯕꯥꯗ ꯂꯣꯏꯔꯦꯅꯦ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯅꯤꯅꯦ ꯊꯣꯏꯄꯨ ꯈꯣꯏꯔꯥꯛꯄꯝꯅ ꯁꯦꯞꯇꯦꯝꯕꯔꯗꯔ ꯑꯣꯛꯇꯣꯕꯔꯗꯔ ꯍꯥꯏꯌꯦ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯠꯇꯦ ꯁꯦꯞꯇꯦꯝꯕꯔꯗꯅꯤ ꯁꯣꯏ ꯂꯥꯛꯇꯣꯏꯁꯦꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯣꯏꯗꯤ ꯑꯦꯄꯜꯒꯤ ꯏꯚꯦꯟꯠꯁꯤ ꯁꯦꯞꯇꯦꯝꯕꯔꯗ ꯑꯗꯨꯝ ꯇꯧꯋꯤ ꯁꯦꯞꯇꯦꯝꯕꯔꯗ ꯑꯥꯏꯐꯣꯟ ꯄꯥꯏꯅꯤꯡꯉꯗꯤ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯅ꯭ꯌꯨ ꯃꯣꯗꯦꯜ ꯄꯥꯏꯕ ꯉꯝꯗ꯭ꯔꯁꯨ 15 16 ꯅꯠꯇ꯭ꯔꯁꯨ ꯄ꯭ꯔꯣ ꯃꯣꯗꯦꯜ ꯑꯃ ꯄꯥꯏꯍꯧꯕꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯡꯅ ꯄꯥꯏꯕꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏ ꯍꯣꯏ ꯆꯍꯤ ꯑꯗꯨꯝ 3-4 ꯍꯦꯟꯅ ꯁꯥꯡꯅ ꯁꯤꯖꯤꯟꯅꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯄ꯭ꯔꯣ ꯃꯣꯗꯦꯜ ꯑꯗꯨ ꯀꯩꯅꯣꯅꯤ ꯃꯁꯤ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗꯕ ꯍꯦꯛꯇ ꯇꯔꯥꯏ ꯂꯩꯕ ꯉꯝꯕ ꯂꯨꯄꯥ 50,000 ꯑꯃ ꯄꯨꯊꯣꯛꯑꯒ ꯍꯨꯝꯐꯨ ꯑꯃ ꯄꯨꯊꯣꯛꯑꯒ ꯐꯣꯟ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯂꯥꯏꯕ ꯀꯩꯁꯨ ꯂꯩꯇꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯑꯗꯨꯝ ꯆꯠꯂ ꯂꯩꯕ ꯉꯝꯃꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯒꯤ ꯂꯨꯄꯥ 50,000ꯗꯣ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯑꯃ ꯐꯥꯅ ꯆꯪꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯃꯤꯒꯤ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯅ ꯑꯐꯕ ꯃꯣꯗꯦꯜꯕꯨꯗꯤ ꯑꯐꯕ ꯑꯇꯥꯡꯕ ꯑꯃ ꯂꯩꯍꯧꯕ ꯍꯥꯏꯁꯤꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕꯒꯤꯕꯨꯗꯤ ꯐꯩ ꯑꯗꯨꯕꯨ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯅꯕꯨ ꯃꯣꯗꯦꯜꯁꯦ ꯀꯝꯄꯅꯤꯅꯁꯨ ꯃꯈꯜ ꯃꯌꯥꯝ ꯂꯣꯟꯆ ꯇꯧꯔꯤꯁꯤꯅꯤꯅ ꯑꯃꯈꯛ ꯂꯣꯟꯆ ꯇꯧꯗꯕꯤꯗ ꯕ꯭ꯔꯣ ꯁꯟꯗꯦꯁꯨ ꯂꯥꯏꯚ ꯊꯥꯗꯣꯏꯔꯣ ꯍꯥꯏ ꯍꯣꯏ ꯍꯌꯦꯡ ꯁꯟꯗꯦ ꯁꯨꯗ꯭ꯔꯣ ꯐꯣꯟꯗ ꯂꯥꯏꯟ ꯆꯤꯡꯕꯗꯣ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯕꯅꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯐꯣꯟ ꯈꯔꯗ ꯃꯣꯗꯦꯜ ꯈꯔꯗ ꯆꯍꯤ ꯑꯃꯅꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯥꯛꯁꯨ ꯊꯣꯛꯇ꯭ꯔꯦ ꯕ꯭ꯔꯣ ꯂꯥꯏꯐꯁꯦ ꯍꯧꯕ ꯊꯦꯡꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯇꯨꯝꯂꯨꯔꯦ ꯃꯤꯀꯞ ꯊꯣꯛꯂꯛꯏꯅꯦ ꯍꯥꯏ ꯃꯥꯅꯦ ꯉꯁꯤ ꯂꯥꯏꯐ ꯍꯧꯕꯁꯦ ꯄꯨꯡ 8:95 ꯑꯗꯨꯋꯥꯏꯗꯤ ꯍꯧꯔꯦ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯄꯨꯡꯈꯥꯏ ꯐꯥꯗ꯭ꯔꯤ ꯑꯩꯅ ꯂꯥꯏꯐ ꯍꯧꯔꯛꯏꯁꯦ ꯀꯤꯡꯁꯟꯒꯤ ꯃꯦꯁꯦꯖ ꯑꯃ ꯀꯛꯑ ꯂꯩꯔꯝꯃꯦ ꯎꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯆꯠꯂꯗ꯭ꯔꯗꯤ ꯄꯥꯕꯅꯦ ꯉꯁꯤꯗꯤ ꯀꯃꯦꯟꯁꯤ ꯆꯤꯊꯗꯅꯕ ꯍꯥꯏꯅꯀꯣ ꯃꯊꯛꯇ ꯀꯥꯍꯠꯈꯤꯗꯅꯕ ꯍꯥꯏꯅ ꯑꯗꯣ ꯍꯦꯛꯇ ꯅꯥꯟꯊꯣꯛꯈꯤꯕ ꯀꯛꯊꯠꯈꯤꯕꯅ ꯍꯥꯜꯂꯦ ꯑꯩꯗꯤ ꯁꯦꯝꯁꯪ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯍꯥꯏꯌꯦ ꯔꯥꯍꯨꯜꯅ ꯍꯣꯏ ꯁꯦꯝꯁꯪꯁꯨ ꯐꯩ ꯁꯦꯝꯁꯪ A54ꯗꯣ ꯔꯤꯚꯤꯌꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯒꯦꯂꯤ ꯑꯣꯏꯅꯥꯝꯅ ꯁꯦꯝꯁꯪ A54ꯗ ꯑꯩꯅ ꯂꯤꯁ ꯆꯦꯛ ꯇꯧꯕꯗ ꯉꯁꯥꯏꯁꯨ ꯑꯩ ꯂꯥꯏꯐꯁꯦ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨ ꯌꯦꯡꯕꯗ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯌꯥꯎꯈꯤꯗꯦ ꯑꯐꯕ ꯐꯣꯟ ꯈꯔ ꯁꯨꯃꯥꯏꯅ ꯈꯟꯒꯠꯄꯗꯀꯣ A54ꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯣꯟ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯒ ꯆꯥꯟꯅꯕ ꯑꯐꯕ ꯐꯣꯟꯗꯤ ꯑꯣꯏꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯂꯤꯁꯇ ꯁꯨꯝ ꯈꯟꯒꯠꯄꯗ ꯌꯥꯎꯗꯕꯅꯦ ꯌꯥꯎꯗꯦ ꯑꯩꯅ ꯁꯨꯝ ꯑꯩꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯐꯣꯟ ꯈꯔ ꯑꯐꯕ ꯈꯔ ꯈꯟꯒꯠꯂꯒ ꯂꯨꯄꯥ 10,000 ꯀꯨꯟꯊ꯭ꯔꯥꯒꯤ 90ꯒꯤ 50ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯔ ꯈꯟꯒꯠꯂꯒ ꯊꯝꯕꯅꯦ ꯑꯗꯣ ꯑꯗꯨꯒꯤ A54ꯗꯣ ꯂꯩꯒꯦꯅ ꯌꯦꯡꯕꯤꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯀꯩꯗ ꯌꯦꯡ ꯌꯥꯕꯅꯤꯅꯀꯣ ꯑꯦꯃꯥꯖꯣꯟꯗ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯀꯔꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯔꯤꯅꯣ ꯑꯗꯩꯗꯤ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯄꯤꯔꯤꯅꯣ ꯑꯗꯨꯒ ꯃꯣꯗꯦꯜꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯐꯦꯠ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯒꯗꯤ ꯃꯗꯨ ꯃꯃꯜꯗꯨꯒ ꯉꯁꯥꯏꯒꯤ ꯄꯤꯔꯤꯕ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯗꯨꯒ ꯄ꯭ꯔꯣꯁꯦꯁꯔ ꯑꯗꯨ ꯑꯗꯥ ꯂꯩ ꯃꯌꯥꯝꯁꯤꯡꯗꯣ ꯆꯥꯟꯅꯕ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯨꯗꯤ ꯁꯖꯦꯁ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯗ ꯆꯞ ꯆꯥꯕ A54ꯗꯨꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯌꯦꯡꯕꯗꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ 17 ꯂꯥꯛꯇꯣꯔꯦꯅ 14 ꯄ꯭ꯔꯣ ꯄꯥꯏꯕ ꯌꯥꯏ 15 ꯄ꯭ꯔꯣꯁꯨ 15 ꯄ꯭ꯔꯣꯅꯒ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯍꯥꯏꯌꯦ ꯍꯣꯏ 15 ꯄ꯭ꯔꯣꯗꯤ 17 ꯂꯥꯛꯑꯁꯨ 18 ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯒꯤꯅꯤꯀꯣ 15ꯒꯤ ꯁꯦꯔꯤꯁꯇꯒꯤꯗꯤ ꯑꯩꯅ ꯍꯥꯏꯁꯦ 13ꯒꯨꯝꯕꯗꯨ ꯈꯤꯇꯪ ꯂꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯣ 14ꯁꯨ ꯑꯩꯗꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦꯕꯀꯣ 14ꯁꯨ ꯃꯣꯏꯒꯤ ꯇꯥꯏꯞ ꯁꯤ ꯑꯣꯏꯗ꯭ꯔꯦ 15ꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯂꯥꯏꯠꯅꯤꯡ ꯀꯦꯕꯜ ꯃꯣꯏꯒꯤ ꯆꯥꯔꯖꯤꯡꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩ ꯐꯥꯁ ꯆꯥꯔꯖꯤꯡꯁꯨ ꯌꯥꯝ ꯀꯟꯅ ꯑꯀꯟꯕ ꯑꯣꯏꯗꯦ ꯃꯣꯏ 15-20 ꯋꯥꯠꯇꯨꯗꯒꯤ ꯍꯦꯟꯗꯦ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯂꯩꯕꯒꯤ ꯑꯗꯩ ꯆꯍꯤꯁꯨ ꯈꯔ ꯌꯥꯝꯕ ꯐꯣꯟ ꯑꯣꯏꯕꯒꯤ ꯍꯟꯗꯛ ꯆꯍꯤꯗ 13ꯗ ꯗꯤꯂꯤꯁ ꯇꯧꯈ꯭ರೆ ꯀꯝꯄꯅꯤꯅ ꯃꯊꯪ ꯆꯍꯤ ꯌꯧꯔꯛꯄꯗ 14ꯁꯨ ꯑꯃꯨꯛ ꯗꯤꯂꯤꯁ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯅ ꯆꯍꯤ ꯑꯃ ꯑꯅꯤ ꯁꯤꯖꯤꯟꯅꯕꯗ ꯀꯩꯅꯣ ꯑꯞꯗꯦꯠ ꯅꯨꯡꯗꯦꯠ ꯂꯥꯛꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯅ 15 ꯐꯥꯎꯗꯤ ꯌꯥꯔꯤ ꯑꯗꯨꯒ 15ꯒꯤ ꯃꯈꯥꯗꯤ ꯑꯩ ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯤꯡꯕꯅ ꯒꯨꯒꯜ ꯄꯤꯛꯁꯦꯜ 10 ꯄ꯭ꯔꯣꯗꯨꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯒꯨꯒꯜ ꯄꯤꯛꯁꯦꯜ ꯃꯥꯒꯤ ꯃꯣꯗꯦꯜꯁꯨ ꯐꯖꯩ ꯗꯤꯖꯥꯏꯟ ꯀꯩꯀꯩ ꯂꯩ ꯃꯌꯥꯝꯁꯤꯡꯗꯨ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯨ ꯌꯥꯝ ꯐꯖꯔꯒ ꯃꯣꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯟꯖꯤꯟ ꯍꯥꯏꯕꯗꯣ ꯃꯣꯏꯒꯤ ꯇꯦꯟꯁꯔ ꯍꯥꯏꯕ ꯆꯤꯞꯁꯦꯠꯇꯣ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯃꯗꯨ ꯈꯛꯇꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯅꯧꯕ ꯇꯧꯔꯛꯑꯕ ꯃꯇꯨꯡꯗ ꯊꯥ ꯑꯃꯅꯤ ꯃꯌꯥꯝꯅꯒ ꯂꯩꯅꯔꯒ ꯄꯥꯏꯅꯔꯀꯥꯟꯗ ꯃꯁꯤꯒꯤ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯅꯧꯕ ꯐꯣꯟꯗꯣ ꯂꯣꯟꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯂꯩꯕ ꯑꯣꯏꯔꯗꯤ ꯌꯥꯏ ꯑꯗꯨꯒ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯠꯇ꯭ꯔꯒ ꯂꯣꯟꯆ ꯇꯧꯔꯛꯄꯒ ꯍꯦꯛꯇ ꯅꯪ ꯃꯌꯥꯝꯅ ꯍꯦꯛꯇ ꯐꯥꯔꯁ ꯗꯦ ꯁꯦꯜꯗꯒ ꯂꯩꯅꯕꯗꯣ ꯃꯗꯨꯗꯤ ꯑꯩꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯒꯨꯒꯜꯒꯤ ꯐꯣꯟꯁꯤꯡꯒꯤ ꯑꯣꯏꯅꯗꯤ
bro phone afaba bro gi list ta yaubado recommend amta tobiro hai Avinash ade Avinash ki budget gi makha pole Avinash na ai di lupa lising kun bi ba kun tha bi ba yang khai bi ba haina chorak ba ina effort to bolai ba price range cham di le mani na ko adugi budget range da ina sum yenga ga da phaba SC phone sina adugi sang du di du no khai fare haina du maina suggest tawdo bu ne du maina hai taw mangai re bo pixel ga iPhone ga se adum mana wana tro software update ki haibadi matam sangna dum piba aikoina paisi chahi ahum mari khaktani hai Samsung su yam fazan update pi Google su chahi manga update pi iPhone su tum chahi manga gumba update pi to update kumba software update kumba gi matang dudi company sing se adumba hoi Samsung Google ade iPhone gumba se dum chang naina pire aduga hojik kandi Motorola or su lady laidana OnePlus gumba or su moi su software update se mayamna pamnai software update kuina sangna piba phone se mayamna pamnai haibse khangwani na yamba company sing hojikani yam sang na chahi mari manga ga dum pire rupa ama Flipkart tagi S24 Ultra 1 TV leibagi wari ni warranty insurance 8K thido ubagi last ta budu tahobai wari ni kona sana gram humpu mutra lay hobana Flagship do aina phone ama am khai pe phone ama lay dure bai ngasi je adum khai pi phone ama lay dui se ai gi damakta taseng namak darkar tabara masi aingonda laidragadi aingonda laidaba sunya mang yadarba na hangbiyoba yaramganeba laidrasu yaramganeba lupa lising kun biba kun tha piba phone ama dum pairaga dum sinabada aina tawningiba thabak singda loinmak tawba yaramganeba ko adu itaragadi aina lupa lakh ama makhai du laigadawiba pot to laidabida lising kun kun tha yamaba yankhai bu piba phone ama lairaga lakh ama duna asa hijabdo aina business kumba amada adra mafam khangna kaingoma paisa da chokthokpa ya mafam da thadaba kan nga saigi mathang jahi olakpada dugi lamda la ani olak taragadi iPhone num dusu lining bu model dusu dum lai busu yani paisa jo igi dum karwa am jo adum haidi paisa do ari mada namsallaga laigiduni mangiduni nomu nomu value hadarak tuiduni ko koina asset haibonga liability haibonga laidana da liability dune ba koina adum pot sing relation badu de aduna adum badu di wakhan munna khang kan thara kan de sana isa da question tawjagadabni aina lupa la ama piba natra lising yang khai piba natraga humpu piba phone ama aigi da makta laigiduru se aigi da makta yamna mag darkar tabra aingonda huji ai isa gi oina ko mayam da te ai isa do ina hangjage ba aigi da makta huji ai iPhone 16 natraga 16 Pro laiba darkar tabra ina hang taragadi aigi da makta di tai amasung ta di hada laiba 50-50 da laiba tai sina maram sina kai no da ai di video share ina video khara seng ba pa mi mayam na su yeng bu nungai na ba duga video edit to bu khot pa dugum ba sida nungai bi khalaga de du phone to pa me amuk isa da ina sangja kan amu ta de maram di aina hoji pare phone se dum video namba yari video dum thari mayam na su dum yengi hoi seng da be problem khida mu le ngoni ai ngon da matam khara changi hedana adubu ai hoji live ai video semi ba ai live thari ba ai khut phone se ta da kai gre ai phone amo le hoji video semi ngai kem le tre ha ga de lai dia di ha ga di lai bu dum khalabni da ko aduna ai koina any adongi budget to lupa lising tara bo sunu kun bo sunu yang khai bo sunu lam su oi sunu aduda isana isana hang hang biu hai je ai mamang da ham hai gra bane aina pai ga darba phone se kari gi da mak tano aina pam si camera yam sing ba phone pa mi bra adra na id thabai khang cha thopun yum da pak sak lai gan ta bagi charge to bu khope matam yam sang na phang de aduna id board phone battery se yam chawba battery yam khang ba phone ma pa mi id video camera photo yam kap kali aduna id camera yam make sing ba yam pa mi natagan ai game sanaba yam pamjaba game yam toy sanaba mi mene aduna ai game sanaba da nungai ga da phone pami hai taragadi game sanaba su nungai ba camera su nungai ba battery ju khang ba haina loinamak thibadi phone namada da perfect putem ta phangoi ba duna ai ga chanaba camera kap pamba ai gi demukta di camera sengba phone am thidare game sanaba pamba ai gi demukta di processor khapa game sanaba nungai da bam thidare ada ai di battery khra sang khang ba pamba ai gi demukta di battery kham chawbam thidare tumaina mai kai ama natraga ama da di khara di compromise tawdu bi sunga yaroi ba duna aduda compromise tawdabida tawraga su khitang tawraga da overall camera su dum chang amda yaba game su dum sana yaba adai battery su dum khanga da phone masak su phajaba de company su phaba in thilak ma aduda ne koina asai ge lupa lising kun gi manung da kun tha gi manung da yankhai gi manung da khwai dagi phaba phone se karam bano ina thina rai se aduna maduda khantok pu matam da khara laina ba haina ina khangja idea aina khangjabudo mayamda suggest tawba khaktangi wani maduda ekta aina haidum loina phari haibadi natte ba isu lain natte ba ado Avinash 30K na hairame ado Avinash ki comment amaga mune si pabling da ina haining bam ga le
ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯤꯗꯅꯀꯣ iPhone 15 ꯒ 16 ꯒꯁꯨ ꯍꯥꯏꯐꯦꯠ ꯀꯝꯄꯤꯌꯔ ꯇꯧꯔꯦ ꯑꯗꯨꯒ iPhone 16 15 16 ꯁꯦ iPhone 17 ꯂꯣꯟꯆ ꯇꯧꯔꯛꯇꯧꯔꯕꯅꯤꯅ ꯃꯃꯜꯁꯨ ꯍꯣꯡꯗꯔꯛꯑꯅꯤ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯥꯏꯕꯤꯔꯒ ꯁꯦꯞꯇꯦꯝꯕꯔꯗ ꯁꯦꯜ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯕꯤꯌꯣꯅ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯑꯋꯦꯌꯔꯅꯦꯁ ꯑꯃꯈꯛꯅꯦꯕ ꯑꯩꯅ ꯄꯤꯔꯤꯗꯣ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖꯇꯨ ꯁꯦꯌꯔ ꯇꯧꯔꯤꯅꯦꯕ ꯃꯗꯨꯗꯩꯗ ꯑꯩꯅ ꯈꯟꯕꯗ ꯃꯌꯥꯝꯗ ꯃꯌꯥꯝꯒꯤ ꯃꯥꯡꯅꯕ ꯑꯁ ꯃꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯕꯅꯤ ꯃꯁꯤ ꯂꯩꯍꯧꯔꯣ ꯃꯁꯤ ꯍꯧꯖꯤꯛ ꯂꯩꯕꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤꯗꯤ ꯑꯋꯦꯌꯔ ꯇꯧꯕꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁꯨꯝꯕ ꯃꯇꯝꯁꯨ ꯉꯥꯏꯕꯤꯔꯒ ꯂꯩꯕꯤꯔꯣ ꯈꯣꯠꯄꯤꯔꯣ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯕꯅꯦ ꯑꯗꯨꯗꯩꯗꯨꯗ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯁꯨ ꯀꯃꯦꯟꯗ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯕꯦꯗ ꯀꯃꯦꯟ ꯃꯌꯥꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯊꯣꯏꯅꯕꯨꯗꯤ ꯈꯟꯖꯜꯂꯨꯗꯦ ꯑꯗꯨꯒ ꯑꯩꯗꯤ ꯕꯦꯗ ꯀꯃꯦꯟꯗ ꯍꯦꯛ ꯎꯕꯒ ꯃꯁꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟda ꯗꯤꯃꯣꯇꯤꯚꯦꯠ ꯑꯣꯏꯒꯗꯕ ꯀꯃꯦꯟ ꯑꯣꯏꯗꯤ ꯊꯣꯛ ꯊꯣꯛ ꯗꯤꯂꯤꯠ ꯇꯧꯊꯣꯛꯈꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯌꯦꯡꯉꯁꯨ ꯎ ꯐꯪꯉꯔꯣꯏꯕꯀꯣ ꯑꯩꯕꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯄꯨꯁꯜꯂꯛꯏꯁꯦ ꯑꯕꯤꯅꯥꯁꯀꯤ ꯋꯥꯔꯤꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯉꯁꯤ ꯂꯥꯏꯚ ꯌꯦꯡꯉꯤꯕꯁꯤꯡ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯌꯦꯡꯉꯛꯄ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔ ꯂꯩꯍꯧꯕ ꯃꯇꯝꯗ ꯌꯦꯡꯉꯛꯄ ꯊꯦꯡꯅꯕ ꯑꯩꯈꯣꯏ ꯃꯤ 5 ꯇꯧꯔꯁꯨ ꯃꯤ 10 ꯇꯧꯔꯁꯨ ꯃꯤ 100 ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯌꯦꯡꯉꯤꯕ ꯑꯩꯈꯣꯏ ꯈꯔꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯋꯥꯔꯅꯦꯁ ꯑꯩꯅ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯤꯁꯨ ꯑꯩ ꯐꯦꯁꯕꯨꯛꯇ ꯚꯤꯗꯤꯑꯣ ꯑꯃ ꯎꯏꯌꯦꯕꯀꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀ꯭ꯂꯥꯁ 9ꯗ ꯇꯝꯃꯤ ꯍꯥꯏ ꯃꯥꯜꯂꯦ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯒꯤ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯑꯃ ꯃꯤꯅ ꯑꯞꯂꯣꯗ ꯐꯥꯊꯕ ꯉꯝꯗꯅ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯋꯥꯈꯜꯗꯣ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯃꯌꯦꯛ ꯁꯦꯡꯅ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯁꯨꯁꯥꯏꯠ ꯇꯧꯔ ꯁꯤꯔꯝꯃꯦꯅ ꯑꯃ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯨ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯃꯃꯥꯡꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯩ ꯂꯥꯏꯚ ꯊꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯐꯦꯁꯕꯨꯛ ꯄꯥꯏꯔꯒ ꯑꯩ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯉꯝꯗꯦ ꯅꯣꯡ ꯉꯥꯟꯕ ꯍꯣꯏ ꯇꯨꯝꯗꯅ ꯂꯦꯜꯂꯦꯕ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯈꯤꯕ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯌꯨꯇꯨꯕꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯁꯨ ꯑꯩꯅ ꯑꯩꯒꯤ ꯄꯣꯁ ꯑꯃ ꯑꯩꯅ ꯁꯤꯌꯔ ꯇꯧꯈꯤꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯕꯦꯗ ꯀꯃꯦꯟ ꯇꯧꯕ ꯈꯔ ꯂꯦꯞꯁꯤ ꯀꯥꯏꯅ ꯑꯩ ꯍꯥꯏꯈꯤꯕꯅꯦꯕ ꯅꯨꯃꯤꯠꯇꯨꯗꯩꯗꯨꯗ ꯔꯤꯇꯦꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯉꯥꯡ ꯑꯃ ꯃꯣꯏꯔꯥꯡꯗꯩ ꯑꯉꯥꯡ ꯑꯃꯁꯨ ꯆꯦꯟꯅꯥꯏꯗ ꯂꯩ ꯍꯥꯏꯌꯦ ꯑꯗꯨ ꯆꯦꯟꯅꯥꯏꯗ ꯊꯧꯔꯤ ꯌꯥꯜꯂꯁꯤ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯕꯦꯗ ꯀꯃꯦꯟ ꯄꯤꯕꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝ ꯍꯩꯔꯦ ꯑꯩ ꯌꯥꯝ ꯐꯔꯦ ꯍꯥꯏꯕ ꯋꯥ ꯅꯠꯇꯕ ꯑꯩꯗꯤ ꯈꯤꯇꯪ ꯍꯥꯏ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯃꯤꯆꯨꯔ ꯑꯣꯏꯕꯩ ꯍꯥꯏꯒꯗ꯭ꯔꯥ ꯆꯍꯤ ꯈꯤꯇꯪ ꯌꯥꯝꯈꯠꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯃꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯃꯥꯏꯅ ꯅꯧꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯄꯥꯏꯔꯛꯏꯕꯁꯤꯡꯗꯗꯤ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅꯒ ꯆꯩꯁꯜꯂꯛꯄ ꯉꯥꯡꯁꯜꯂꯛꯄꯁꯦ ꯋꯥꯈꯜꯁꯦ ꯑꯁ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝꯅ ꯑꯩꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯖꯠꯁꯦ ꯂꯩꯈꯥ ꯇꯥꯕ ꯄꯨꯔꯥ ꯑꯩꯁꯦ ꯈꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯅ ꯀꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯏꯅꯥꯎ ꯅꯠꯇ꯭ꯔꯒ ꯏꯌꯥꯝꯕ ꯅꯪꯅ ꯇꯧꯔꯤꯗꯣ ꯁꯤꯗ ꯁꯣꯏꯕ ꯃꯥꯜꯂꯤ ꯁꯤ ꯁꯦꯝꯗꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯐꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯟꯁꯇ꯭ꯔꯛꯇꯤꯚ ꯐꯤꯗꯕꯦꯛ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯈꯔ ꯀꯣ iPhone 15 ꯍꯥꯏꯕꯁꯤꯗꯕꯨ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯔꯒꯦ ꯑꯩꯅ ꯃꯌꯥꯝꯗ ꯀꯔꯤ ꯂꯥꯟꯅ ꯃꯤꯁꯂꯤꯗꯤꯡ ꯇꯧꯕ ꯀꯔꯤ ꯌꯥꯎꯔꯒꯦ ꯑꯗꯨꯗꯩꯗꯨꯗ ꯕꯦꯗ ꯀꯃꯦꯟ ꯇꯧꯕ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯨꯅꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯣꯏꯅꯃꯛꯇꯤ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯕꯨꯗꯤ ꯅꯣꯛꯊꯣꯛꯑ ꯈꯪꯗꯣꯛꯄ ꯉꯝꯃꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯐꯥꯎꯒꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯇꯧꯕꯤꯒꯅꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ 30K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ 30K ꯐꯥꯎꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯕꯤꯅꯥꯁ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯗꯧꯕ ꯐꯣꯟ ꯑꯃꯈꯛ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯝꯅꯇꯒꯤ ꯑꯩ ꯕ꯭ꯔꯥꯟꯁꯨ ꯈꯔ ꯐꯕ ꯂꯣꯏꯅ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕ ꯃꯇꯝꯗ OnePlus Nord 5ꯁꯦ ꯃꯁꯤ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯉꯦ ꯕ꯭ꯔꯣ ꯁꯦꯝꯁꯪꯗꯒꯤ ꯐꯨꯖꯤ ꯐꯤꯂꯝꯒꯤ ꯀꯦꯃꯦꯔꯥ ꯂꯦꯟꯁ ꯍꯥꯞꯄꯗꯤ ꯃꯩ ꯇꯥꯅꯤ ꯍꯥꯏ ꯍꯣꯏ ꯑꯗꯨ ꯉꯁꯥꯏꯒꯤ ꯍꯣꯏ ꯐꯨꯖꯤ ꯐꯤꯂꯝꯁꯀꯨꯝꯕ ꯂꯩꯗꯅ ꯖꯤꯁ ꯑꯣꯞꯇꯤꯛꯁ ꯀꯥꯏꯅ ꯃꯌꯥꯝ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯗꯅ ꯁꯣꯅꯤꯒꯤꯁꯨ IMX ꯀꯥꯏꯅ ꯂꯩꯗꯅ ꯑꯗꯨ ꯃꯣꯏꯒꯤ ꯕ꯭ꯔꯥꯟꯁꯤꯡꯒꯤ ꯄꯥꯔꯠꯅꯔꯁꯤꯞꯁꯦ ꯀꯣꯂꯥꯕꯣꯔꯦꯁꯟꯁꯦ ꯕ꯭ꯔꯥꯟ ꯑꯃꯒꯁꯦ ꯍꯦꯛꯇ ꯄꯥꯛꯇꯤ ꯇꯧꯗꯦꯕ ꯑꯗꯨ ꯐꯨꯖꯤ ꯐꯤꯂꯝꯒꯁꯤꯁꯨ ꯀꯣꯗꯥꯛꯀ ꯂꯩꯗꯅꯀꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯦꯃꯦꯔꯥꯒꯤꯗꯗꯤ ꯃꯩ ꯇꯥꯔꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦ ꯑꯗꯣ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯕ ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯖꯤꯂꯤ ꯑꯣꯏꯅ 30K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯑꯐꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯕꯤꯅꯥꯁꯇ OnePlus Nord CE Nord 5 CE ꯅꯠꯇꯦ Nord 5 ꯇꯧ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ Redmi Note Pro ꯁꯦꯔꯤꯁꯁꯤ ꯅꯨꯡꯉꯥꯏꯌꯦ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯝ ꯄꯥꯏꯔꯛꯑꯦ ꯍꯥꯏꯌꯦ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯏꯔꯛꯑꯦ ꯍꯣꯏ ꯉꯁꯥꯏꯒꯤ Redmiꯒꯤ ꯁꯦꯔꯤꯁꯁꯦ ꯀꯩ ꯍꯥꯏꯅꯤ MIꯒꯤ Redmi ꯐꯣꯟꯁꯤꯡ 14 Pro 15 ꯍꯧꯖꯤꯛ ꯍꯟꯗꯛꯇꯁꯨ ꯉꯔꯥꯡ ꯇꯥꯡ ꯀꯌꯥꯗꯩꯅꯣ ꯑꯃꯁꯨ
Redmi 15 ꯍꯥꯏꯅ ꯑꯃꯁꯨ ꯂꯣꯟꯆ ꯇꯧꯔꯦꯗꯅꯀꯣ ꯐꯣꯟꯗꯤ ꯌꯥꯝ ꯐꯖꯩꯕꯀꯣ ꯗꯤꯖꯥꯏꯟꯒꯗꯤ ꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯌꯥꯝ ꯆꯥꯟꯅꯕ ꯗꯤꯖꯥꯏꯟ ꯑꯣꯏꯌꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯀꯩꯀꯩ ꯑꯗꯨꯝꯕ ꯀꯩꯀꯩꯁꯦ ꯃꯣꯏ ꯑꯗꯨꯝ ꯆꯥꯟꯅꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯉꯛꯇꯕꯁꯦ ꯀꯨꯏꯁꯜꯂꯀꯥꯟꯗ ꯃꯁꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕꯗ ꯔꯥꯍꯨꯜ ꯍꯥꯞꯄꯛꯑꯣꯏ ꯃꯔꯝꯗꯤ iOS ꯁꯦꯜꯁꯦ ꯁꯦꯝꯁꯪꯒꯤꯅꯤ focusing only higher megapixel not on lenses or sensor ꯍꯥꯏꯌꯦ ꯃꯗꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯡꯉꯛꯄꯁꯨ ꯌꯥꯏ ꯃꯗꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯈꯔꯗꯤ ꯐ꯭ꯂꯦꯒꯁꯤꯞ ꯄꯣꯠꯁꯤꯡꯁꯤꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯛ ꯇꯥꯡꯅꯗꯤ ꯂꯥꯛꯀꯅꯤ ꯁꯤ ꯊꯥꯗꯣꯏ ꯂꯥꯛꯑꯦ ꯃꯌꯥꯝ ꯍꯥꯏꯀꯣ ꯊꯥꯗꯣꯏ ꯂꯥꯛꯈ꯭ꯔꯦ Infinix K10S ꯇꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯕ꯭ꯔꯣ ꯍꯥꯏ Infinixꯀꯤ ꯐꯣꯟꯁꯤꯡꯗꯤ Infinixꯀꯤꯗ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯕꯗꯁꯨ Infinix ꯀꯔꯝꯕꯅꯣ Infinix ꯀꯔꯝꯕꯅꯣ ꯌꯦꯡꯉꯝꯕꯗꯣ ꯀꯥꯎꯊꯣꯛ Infinix GT30 ꯅꯦ ꯌꯦꯡꯉꯝꯕꯗꯨꯗꯤꯀꯣ ꯑꯗꯣ Infinixꯀꯤ ꯐꯣꯟꯁꯤꯡꯁꯦ ꯁ꯭ꯄꯦꯁꯤꯐꯤꯀꯦꯟꯗꯤ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯜꯁꯨꯒꯁꯨ ꯍꯣꯡꯅ ꯕꯖꯦꯠ ꯚꯦꯂꯨ ꯐꯣꯔ ꯃꯅꯤꯗꯤ ꯐꯣꯟꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯇꯣꯏ ꯍꯥꯏꯕꯗꯣ ꯁꯔꯚꯤꯁ ꯁꯦꯟꯇꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯈꯤꯅꯤ ꯃꯅꯤꯄꯨꯔꯗ ꯈꯔ ꯂꯩꯔꯀꯥꯟꯗ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯂꯩꯔꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯗꯧꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ S23 Ultraꯒ S24 Ultraꯒ ꯈꯦꯠꯅꯕ ꯂꯩꯇꯦ ꯁꯤꯅꯤ ꯃꯃꯤꯡ ꯈꯦꯠꯅꯕ नो चेंजेस है क्या थोड़ा खेनब लेते माने प्रोसेसर गुम्बा खितंग मतमगी अमा नि हपचनबा अदै कैमरा कई अतोप फीचर सिंगी मा खत होंगदमने मदुदी सैमसंग गी वा खत नते आईफोन गी दुम येंगो आईफोन 11 दगी ना 13 14 बौद करी खेनब लैयो ऐसे लेते 15 दा खरा खरा होंगमने दे 16 बौद प्रोसेसर अदगी 17 लाखदा मॉडल गुम्बा खरा डिजाइन खरा होंगनी सिमाय अदुम पाक्ति होंगंदबने बको अदुदा हाय मैम हाय थादोय सनाना अविनाश most optimized processors di Snapdragon gi 8 Gen series di afaba ama khallo suggest ngo brother GB dagi hai 8 series da ko 8 Gen 4 anouba da hozik leire 8 Gen 4 sina di kitang hozik fawgi na di fari hai tare aduga 8 elite mu tongan da series mo ikare hoi Gen 4 hai tare yes point 2 yes point 2 adune brother GB hai gyan tadre karam batang da mai chu comment se khar kuire ba male hai bro udaba kuire hai error na chum ai error udaba kuire malem na su ai la hai malem fare lang changchalak pa aduga phone se chumna paire di fadauba over oina paire social media se am lubal oi bani hai mane social media se am sixing ngai ne aduna mayam na ingonda comment daga ingonda hangak pa dum yawi ba ko hangi dana mayam su dum thengramune like te bro kai da leige khot ke kana kai dai no ai adum hai du pa ya sai ton dai ne du ne da ne adum hai do ai hoju ji kai lege se ai kitang haining da ba ma po e ba ko aduna ai kitang lotion na kitang udai bai thaidok thizin tor thame ado ai gi personal oi ba pot khudi mak se loina mak se haidok pasibudi kisubudi kai de khoi mesen amaga adum support on mesen ngakane do haidok poda phattamasu ai bu nungsi do kana gum ingsan ba ma makta di ma adu khanga gari khudong saba ma lauge na ngai le ba mi su dum yaw do adum bai su khalaga su lotion da su ya da matang lai hai tare aduna ni warau ya de yamba kana da mi da haiba kan de on som da wai tawsi mane kai mathel charage ngasi di mayan yam chakre ai gi central point ti regulate toba juvenile high sidi juvenile ni mahau ngba hai anga ai sidi mane ibung kai mathen charage ngasidi mayan tawga am chakre OnePlus Pro OnePlus 12R se nungai gadro bro hai OnePlus 12R do nungai ni dum mamanggi generation ama khaktang ni mamanggi oiri kingba nene thadoi kai mathen charage hai nachan jeng asidi lengling ba poktre punsida ngasi muk pen daba leitre ai asaina live la adabane pen daba live su yawning ba poktre pothaba oina ibungna ngangba taruge khanna lakpani hai thadoi punsi hai besidi ko nungai taba awaba nungai ba khudimang dum lakani ai su ji ko mayam da live thari ba ai je wa kana ngangi ba ise ai gi thamoi manung ji dai se nungai taba mayam am legi ba ko madu ai mayam da haidokpa yaba haidokpa yada ba ma ai gi personal hai ba ma public hai ba mu leidana ko ado aina mamang da syam hai gi bu do India da ta mi kya no 1.6 billion people prithvi sta lai se mi billion kya no ai masing chapta ba ka ore mayam se ai su nang su comment tol ba mayam su magi nungai taba amom di loi le rong ne ba nungai taba do dum khallaga hing lei bu ya da bani na ko nungai thokpa su darkar tai nungai thokpa hai da na hekta mi na haining hai ju nawa lauti hai ba na ta ba
ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯗ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯩ ꯏꯇꯣꯝꯇ ꯂꯩꯔꯒꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯒꯦꯅ ꯑꯗꯨꯝꯕ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃ ꯊꯤꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯨꯟꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤꯔꯒ ꯂꯣꯏꯗꯕ ꯄꯨꯟꯁꯤꯅꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯅꯨꯡꯁꯤꯗꯅ ꯌꯦꯡꯉꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯡꯉꯤꯕ ꯑꯃꯗꯣ ꯑꯩ ꯂꯩꯇꯕ ꯃꯇꯝꯗ ꯑꯁ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏꯅ ꯁꯣꯜꯍꯧꯗꯣꯏꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤꯔ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯦ ꯄꯨꯟꯁꯤ ꯋꯥꯈꯜ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯊꯦꯡꯅꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯥꯛꯀꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗ ꯂꯣꯏꯅ ꯅꯥꯊꯩꯔꯒ ꯊꯝꯃꯒꯀꯣ ꯑꯋꯥꯕꯅ ꯑꯋꯥꯕ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯠꯇꯦ ꯉꯁꯥꯏ ꯂꯣꯏꯈ꯭ꯔꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤꯅꯤ ꯄ꯭ꯔꯖꯦꯟꯁꯦ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯄ꯭ꯔꯖꯦꯟꯁꯤꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯦ ꯁꯤ ꯌꯥꯝ ꯐꯩ ꯅꯦꯅ ꯊꯥꯗꯣꯏ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ ꯍꯥꯏꯌꯦ ꯈꯤꯡꯕ ꯑꯩ ꯆꯥꯟꯅꯗ꯭ꯔꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯆꯥꯗ꯭ꯔꯦ ꯆꯥꯅꯤꯡꯗꯗꯅ ꯍꯥꯏꯌꯦꯀꯣ ꯉꯥꯅꯨ ꯊꯣꯡꯉꯦ ꯊꯤꯟꯕꯤꯔꯛꯎꯔꯣ ꯍꯥꯏꯔꯤꯌꯦ ꯈꯤꯡꯕꯅ ꯏꯆꯦ ꯇꯨꯝꯃꯨꯔꯣ ꯍꯥꯏꯅ ꯇꯥꯟꯅꯔꯦꯅꯦ ꯁꯤꯗꯤ ꯍꯥꯏꯌꯦꯀꯣ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯕꯁꯦ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯅ ꯊꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯕꯁꯦ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯗ ꯄꯩꯁꯥ ꯆꯪꯉꯛꯄ꯭ꯔꯥ ꯍꯥꯏꯌꯦ ꯂꯥꯏꯚ ꯊꯥꯕꯗ ꯎꯅꯗꯕꯒꯤ ꯃꯔꯝꯗꯨꯗꯤ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯁꯀꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁ ꯀꯥꯏꯅ ꯃꯤꯇꯤꯡ ꯀꯥꯏꯅꯀꯣ ꯒꯨꯒꯜ ꯃꯤꯠ ꯀꯥꯏꯅ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏ ꯎꯅꯩꯗꯅ ꯃꯁꯦꯟꯁꯦ ꯑꯗꯨꯃꯥꯏꯅ ꯎꯐꯝꯗꯤ ꯊꯣꯛꯄꯅꯤ ꯌꯨꯇ꯭ꯌꯨꯕꯇꯒꯗꯤ ꯎꯅꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯀꯤꯗꯣ ꯀꯃꯥꯏꯅꯅꯣ ꯁꯦꯇꯤꯡꯁꯒꯨꯝꯕꯗ ꯌꯥꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥ ꯑꯩ ꯑꯃꯨꯛ ꯐꯦꯁꯕꯨꯛꯇ ꯉꯁꯤꯐꯥꯎ ꯂꯥꯏꯚ ꯊꯥꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏ ꯑꯗꯨꯒ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯒꯗꯤ ꯀꯣꯟꯇꯦꯟ ꯑꯃ ꯄꯦꯖ ꯑꯃ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯐꯥꯏꯜ ꯑꯃ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯒꯗꯤ ꯃꯌꯥꯝꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯑꯔꯅꯤꯡꯁꯦ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯊꯣꯛꯂꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣꯗꯣ ꯄ꯭ꯂꯦ ꯇꯧꯕ ꯃꯇꯝꯗ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯂꯛꯏꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯒꯤ ꯑꯦꯗꯁ ꯔꯦꯚꯤꯅ꯭ꯌꯨꯗꯨꯅꯦ ꯐꯪꯉꯤꯁꯦ ꯑꯗꯨꯅ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟꯒꯨꯝꯕ ꯊꯣꯛꯑꯗꯤ ꯑꯗꯨꯝ ꯐꯪꯗꯣꯏꯅꯦ ꯑꯩ ꯂꯥꯏꯔꯔꯦ ꯑꯩ ꯄꯩꯁꯥ ꯄꯥꯏꯗꯦ ꯈꯟꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯩꯈꯥꯏꯔꯁꯦ ꯁꯤꯅꯦ ꯑꯩꯗꯤ ꯍꯥꯏ ꯃꯥꯅꯦ ꯄꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯂꯥꯏꯔꯅ ꯄꯣꯛꯄꯗꯤ ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦ ꯑꯗꯨꯒ ꯂꯥꯏꯔꯅ ꯁꯤꯕꯗꯤ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯂꯥꯏꯔꯅ ꯄꯣꯛꯄꯤꯔꯝꯕꯗꯨꯗꯤ ꯍꯣꯏ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯝ ꯅꯠꯇꯦ ꯑꯩ ꯄꯣꯛꯎꯕꯗꯣ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯝꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯅꯔꯀꯥꯟꯗ ꯑꯗꯨ ꯂꯥꯏꯔꯕꯗꯨ ꯀꯣꯛꯑꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯉꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯑꯕꯅꯦ ꯑꯩ ꯏꯁꯣꯔꯅ ꯂꯥꯏꯔꯅ ꯊꯝꯕꯤꯔꯝꯃꯦ ꯁꯨꯝ ꯂꯩꯔꯒ ꯁꯨꯡꯍꯣꯠ ꯍꯣꯠꯅꯗꯕꯤꯗ ꯑꯗꯨꯝ ꯂꯥꯏꯔꯅ ꯑꯗꯨꯝ ꯁꯤꯈꯤꯕꯗꯣ ꯑꯗꯨꯗꯤ ꯄꯥꯞꯅꯦ ꯄ꯭ꯔꯣꯕ꯭ꯔꯣꯡ ꯐꯖꯅ ꯌꯥꯎꯔꯤ ꯉꯁꯤꯗꯤ ꯇꯨꯝꯃꯒꯦ ꯐꯣꯟ ꯀꯨꯏꯅ ꯌꯦꯡꯕꯁꯦ ꯌꯥꯗ꯭ꯔꯦ ꯃꯤꯠ ꯍꯦꯛ ꯆꯤꯛꯑꯦ ꯑꯗꯨꯅ ꯁꯥꯎꯕ ꯌꯥꯗꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯐꯝ ꯁꯃꯤꯔꯅ ꯑꯥꯏꯐꯣꯟ ꯁꯦꯝꯁꯪ A36ꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯁꯦꯝꯁꯪ A36ꯇꯨꯗꯤ ꯂꯩꯔꯨꯔꯅꯨ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯋꯤꯛ ꯑꯣꯏꯀꯣ ꯑꯕꯤꯅꯥꯁꯅ ꯕ꯭ꯔꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯚ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯈꯪꯗꯕ ꯂꯩꯔꯀꯥꯟꯗ ꯍꯪꯂꯛꯀꯦ ꯕ꯭ꯔꯣ ꯑꯗꯨꯒ ꯕ꯭ꯔꯣꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯑꯕꯤꯅꯥꯁ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯤ ꯑꯩꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯁꯇꯔꯗꯦ ꯁꯟꯗꯦꯗ ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯩ ꯁꯇꯔꯗꯦ ꯁꯟꯗꯦꯁꯤꯃꯗꯤ ꯐꯅꯌꯥꯝ ꯆꯤꯜꯂꯁꯨ ꯀꯥꯏꯊꯣꯛꯑꯒ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯃꯌꯥꯝꯒ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯁꯇꯔꯗꯦ ꯁꯟꯗꯦꯗ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯍꯤꯡꯕ ꯑꯩ ꯉꯁꯤꯗꯤ ꯐꯥꯒꯤ ꯇꯧꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯄꯨꯟꯁꯤꯗ ꯅꯣꯛꯄꯇꯅ ꯏꯊꯧ ꯑꯣꯏꯕ ꯑꯩꯅ ꯉꯁꯤꯗꯤ ꯑꯩꯅ ꯅꯣꯛꯀꯦ ꯈꯜꯂꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯊꯥꯗꯣꯏꯀꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯕꯗꯣ ꯑꯋꯥꯕ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯤꯕꯗ ꯂꯣꯏ ꯅꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯥꯏꯗꯠꯇ ꯊꯝꯃꯀꯥꯟꯗ ꯑꯩ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕꯗꯨ ꯊꯤꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯈꯟꯗꯣꯛꯑꯣ ꯊꯣꯏꯅ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯨꯅꯨ ꯑꯥꯏꯖꯤꯗꯗꯤ ꯌꯥꯕꯅꯦ ꯄꯨꯟꯅ ꯊꯥꯃꯤꯟꯅꯕ ꯍꯥꯏꯔꯦ ꯈꯤꯡꯕꯅꯦ ꯊꯥꯗꯣꯏ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯀꯌꯥ ꯌꯥꯗ꯭ꯔꯦ ꯃꯃꯥ ꯕꯕꯥ ꯀꯩꯅꯣꯝ ꯅꯤꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯊꯥꯗꯣꯏ ꯅꯣꯛꯄꯒꯤ ꯃꯔꯤꯗꯣ ꯇꯠꯈꯕꯔꯣ ꯃꯔꯤꯗꯣ ꯁꯝꯖꯤꯜꯂꯒ ꯑꯗꯨꯝ ꯌꯥꯅꯤꯗ ꯍꯥꯏ ꯃꯥꯅ ꯏꯌꯥꯝꯕꯅ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯅꯣꯛꯄꯒꯤ ꯂꯥꯏꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯕ꯭ꯔꯦꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗꯣ ꯑꯗꯨ ꯇꯠꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨ ꯁꯝꯖꯜꯂ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤ ꯀꯩꯝ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯛꯄꯁꯦ ꯃꯈꯜ ꯑꯅꯤ ꯑꯍꯨꯝ ꯁꯨꯏ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯄꯦꯟꯅ ꯊꯃꯣꯏ ꯅꯨꯡꯗꯒꯤ ꯅꯣꯛꯄꯁꯤꯗꯤ ꯅꯣꯛꯄꯁꯤꯗꯤ ꯄꯨꯛ ꯌꯥꯎꯅ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯣꯛꯀꯅꯦꯕ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯅꯣꯛꯅꯤꯡꯗ ꯅꯣꯛꯄꯁꯤꯗꯤ ꯆꯤꯟꯕꯥꯟꯗ ꯍꯥꯏꯐꯦꯠꯀ ꯅꯣꯛꯑꯒ ꯇꯣꯛꯈꯤꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯇꯥꯔꯦꯅꯦ ꯈꯔꯁꯨ ꯑꯗꯨꯝ ꯅꯣꯛꯅꯤꯡꯒꯨꯝ ꯇꯧꯕꯁꯤꯅ ꯃꯥꯏꯊꯣꯡꯗ ꯃꯤꯠ ꯀꯔꯤ ꯌꯥꯎꯔꯒ ꯅꯣꯛꯀꯅꯦ ꯑꯗꯨꯅ ꯈꯨꯅꯣꯛꯁꯦ ꯊꯥꯗꯣꯏꯒꯤ ꯈꯨꯅꯣꯛꯁꯦ ꯉꯁꯥꯏꯒꯤ ꯄꯨꯛꯀ ꯃꯥꯏꯊꯣꯡꯒ ꯌꯥꯎꯅ ꯅꯣꯛꯀꯗꯕꯩ ꯑꯅꯤꯗꯨ ꯃꯔꯛꯀꯤ ꯃꯔꯤꯗꯨ ꯇꯠꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨ ꯁꯨꯝꯖꯜꯂ ꯌꯥꯅꯤ ꯌꯥꯝꯅ ꯍꯥꯏꯗꯣ ꯁꯨꯝ ꯏꯃꯨꯡ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯏꯗꯕ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯤꯅ ꯎꯁꯤꯠꯇꯕꯁꯤꯗꯤ ꯈꯥꯡꯕ ꯌꯥꯝ ꯋꯥꯏ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯋꯥꯕꯅꯦ ꯑꯩꯉꯣꯟꯗꯁꯨ ꯋꯥꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯋꯥꯅꯤ ꯈꯥꯡꯕ ꯋꯥꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯎꯁꯤꯠꯇꯕ ꯍꯥꯏꯕꯁꯦ
ꯑꯗꯨꯕꯨ ꯁꯤꯗꯩꯁꯤꯗꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛꯇ ꯂꯩꯌꯦꯕ ꯃꯁꯤ ꯑꯩꯅ ꯈꯪꯕ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕ ꯃꯥꯕꯨꯗꯤ ꯂꯥꯜꯂꯦ ꯃꯥꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯇꯝꯕꯤꯕ ꯌꯥꯔꯣꯏꯗꯕ ꯄꯔꯥ ꯇꯝꯕꯤꯕꯗ ꯊꯣꯛꯑꯔꯣꯏꯗꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯕꯅꯦꯕ ꯃꯉꯣꯟꯗꯕꯨꯗꯤꯀꯣ ꯑꯗꯨꯒ ꯑꯩꯁꯨꯅꯦ ꯑꯩꯁꯨ ꯃꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯥꯡꯕ ꯉꯝꯗꯕ ꯑꯦ ꯑꯁꯥꯂꯥ ꯀꯥꯏꯅ ꯈꯟꯕ ꯑꯃ ꯌꯥꯎꯋꯤꯗꯣ ꯑꯗꯣ ꯑꯩꯒꯤ ꯏꯒꯣꯗꯨꯅꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯒꯣꯗꯣ ꯍꯦꯛ ꯌꯥꯎꯗꯕ ꯃꯇꯝꯗꯅꯦ ꯃꯤꯅ ꯉꯥꯡꯅꯤꯡꯉꯁꯨ ꯉꯥꯡꯁꯅꯨ ꯆꯩꯅꯤꯡꯉꯁꯨ ꯆꯩꯁꯅꯨ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯦꯁꯨ ꯍꯥꯏꯗꯅꯨ ꯑꯩꯅꯕꯨ ꯑꯔꯥꯟꯕ ꯇꯧꯗ꯭ꯔꯕ ꯑꯆꯨꯝꯕꯕꯨ ꯇꯧꯔꯕ ꯑꯐꯕꯕꯨ ꯇꯧꯔꯕꯀꯣ ꯃꯤꯅ ꯉꯥꯡꯅꯤꯡꯉꯁꯨ ꯆꯩꯅꯤꯡ ꯆꯩꯔꯁꯨꯀꯣ ꯑꯗꯨꯗꯩꯗꯨꯗ ꯄꯦꯟꯗꯕ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯈꯟꯕꯗꯣ ꯂꯩꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯁꯨ ꯑꯁꯣꯏꯕ ꯑꯃ ꯂꯩꯅꯤꯀꯣ ꯏꯒꯣ ꯑꯃ ꯌꯥꯎꯔꯤꯅꯦ ꯑꯗꯨꯒꯤ ꯏꯒꯣꯗꯣ ꯂꯧꯊꯣꯛꯈꯤꯕ ꯂꯣꯏꯔꯦ ꯑꯗꯨꯗ ꯀꯔꯤꯝ ꯂꯩꯔꯔꯣꯏꯗꯕꯅꯤ ꯍꯣꯏ ꯕ꯭ꯔꯣ ꯑꯩꯁꯨ ꯕ꯭ꯔꯣꯒꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯉꯥꯏꯔꯝꯒꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯕꯤꯅꯥꯁ ꯆꯥꯛ ꯆꯥꯗꯕꯩ ꯁꯦꯠ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯃꯥꯅꯦ ꯃꯥꯅꯦ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯇꯧꯔꯒ ꯆꯥꯊꯣꯛꯑꯒ ꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯑꯃ ꯁꯤꯟꯃꯥ ꯑꯃ ꯌꯦꯡꯉ ꯑꯗꯨꯝ ꯐꯗꯣꯏ ꯄꯣꯠꯅꯤꯗ ꯅꯦꯅꯦ ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯅꯨ ꯑꯩꯈꯣꯏ ꯄꯥꯏꯗꯤ ꯄꯩꯁꯥ ꯄꯥꯏꯗꯦ ꯄꯩꯁꯥ ꯀꯩꯁꯦ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯄꯥꯏꯗꯦꯗ ꯄꯩꯁꯥꯒꯤ ꯋꯥꯗꯤ ꯄꯩꯁꯥ ꯄꯥꯏꯗꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯄꯩꯁꯥꯗꯤ ꯇꯥꯜꯂ ꯐꯪꯉꯦ ꯑꯗꯨꯅꯦ ꯑꯩꯗꯤ ꯕ꯭ꯔꯣ ꯃꯤꯅ ꯀꯃꯦꯟꯗ ꯁꯤꯗꯔꯛꯑꯁꯨ ꯀꯔꯤꯁꯨ ꯈꯟꯔꯨꯅꯨ ꯑꯩ ꯈꯨꯁꯤ ꯍꯥꯏꯌꯨ ꯋꯥ ꯂꯣꯏꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯦꯅꯤꯃꯦꯁꯟꯒꯨꯝꯕ ꯏꯁꯩ ꯑꯔꯥꯡ ꯑꯔꯥꯡꯕ ꯇꯥꯕ ꯑꯗꯨꯝ ꯐꯩ ꯍꯥꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯀꯣ ꯏꯁꯩ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯁꯦ ꯍꯥꯏꯅꯕ ꯂꯩ ꯏꯁꯩꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯣꯟ ꯂꯦꯡꯒ꯭ꯋꯦꯖ ꯂꯩꯇꯦꯅ ꯌꯨꯅꯤꯚꯔꯁꯦꯜ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯃꯥꯗꯤ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯃ ꯏꯁꯩ ꯐꯖꯕ ꯑꯃ ꯉꯪꯉꯛꯄꯁꯦ ꯃꯔꯣꯟ ꯁꯨꯈꯪ ꯈꯪꯗ꯭ꯔꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯗꯅꯀꯣ ꯁꯥꯎꯠ ꯏꯟꯗꯤꯌꯥꯒꯤ ꯇꯥꯃꯤꯜꯒꯤ ꯏꯁꯩ ꯑꯃ ꯀꯟꯅꯗꯥꯒꯤ ꯏꯁꯩ ꯑꯃ ꯇꯦꯂꯨꯒꯨ ꯏꯁꯩ ꯑꯃ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯔꯣꯟ ꯁꯨꯈꯪ ꯈꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯇꯥꯏꯗꯅꯀꯣ ꯀꯩꯅꯣ ꯏꯁꯩ ꯑꯃ ꯂꯩꯕꯗꯣ ꯀꯔꯤ ꯍꯥꯏꯒꯦꯔꯦ తెలుసా తెలుసా నా ప్రేమని రాసా రాసా నీ ప్రేమని dam 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 da dam dam anandam anandam ꯇꯧꯕꯗꯣ ꯑꯗꯣ ꯇꯦꯂꯨꯒꯨ ꯁꯣꯡꯅꯦꯕ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯑꯝꯇ ꯈꯪꯗꯦꯕ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯗꯨꯝ తాꯏ ꯑꯗꯨꯝ ꯋꯥꯈꯜ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯩꯗꯤ భూꯃనిగిస్తే నీలావండి దగ్గరగిరిచి ఓ కొప్పిమంది చల్లే పాపం అని దగ్గరగిరిచి అని మనసి నీలో ఉందండి ꯍꯥꯏꯅ ꯑꯊꯕꯨꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯈꯪꯉꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯁꯨꯈꯪ ꯈꯪꯗꯅ ꯑꯁ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯇꯥꯏ ꯏꯪꯂꯤꯁꯀꯤ ꯍꯥꯏꯔꯣ ꯏꯪꯂꯤꯁꯀꯤ ꯑꯥꯔꯊ ꯃꯌꯦꯛ ꯈꯪꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯏꯪꯂꯤꯁ ꯁꯣꯡ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯍꯤꯟꯗꯤ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯤꯁꯨ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯁꯨꯔ ꯐꯖꯕ ꯑꯃ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯐꯖꯕ ꯏꯁꯩ ꯅꯨꯡꯁꯤꯕ ꯁꯨꯔ ꯇꯥꯕꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯍꯜꯂꯤ ꯍꯛꯆꯥꯡꯒꯤ ꯑꯋꯥꯕ ꯀꯥꯎꯍꯜꯂꯤ ꯑꯗꯨꯅ ꯏꯁꯩ ꯇꯥꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯟꯒꯤ ꯈꯦꯠꯅꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯇꯥꯗꯕ ꯑꯩꯗꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯇꯥꯏ ꯏꯇꯣꯝꯇ ꯂꯩꯔꯁꯨꯀꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯗꯣꯏꯅꯁꯨ ꯑꯗꯨꯝ ꯏꯁꯩ ꯇꯥꯔꯝꯅꯤ ꯆꯥꯛ ꯆꯥꯏꯅꯁꯨ ꯑꯗꯨꯝ ꯇꯥꯏ ꯍꯣꯔꯦꯟ ꯂꯥꯏꯚ ꯊꯥꯜꯂꯨꯔꯒꯁꯨ ꯑꯗꯨꯝ ꯏꯁꯩ ꯑꯗꯨꯝ ꯇꯥꯗꯣꯏꯅꯦꯕ ꯑꯩꯗꯤ ꯑꯗꯨꯅ ꯏꯁꯩ ꯇꯥꯕ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯣꯛꯄꯅꯦ ꯀꯅꯥꯅꯣ ꯊꯥꯗꯣꯏꯗ ꯎꯁꯤꯠꯇꯕ ꯌꯥꯎꯔꯤꯗꯣ ꯅꯌꯨꯝꯗ ꯆꯠꯂꯒ ꯃꯃꯤꯠꯇ ꯈꯨꯖꯤꯟꯅ ꯁꯤꯛ ꯇꯠꯀꯦ ꯏꯆꯟꯒꯤꯗꯃꯛꯇ ꯃꯕꯨꯡ ꯆꯥꯎꯅ ꯃꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯅꯤ ꯀꯅꯥꯅ ꯀꯔꯤ ꯎꯁꯤꯠꯇꯕ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯑꯗꯣ ꯎꯁꯤꯠꯇ꯭ꯔꯒꯅ ꯃꯥꯅ ꯎꯁꯤꯠꯇ꯭ꯔꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯔꯨꯛ ꯆꯥꯝꯃꯦꯅ ꯎꯁꯤꯠꯇꯕ ꯉꯝꯃꯦ ꯍꯥꯏꯁꯦ ꯍꯥꯏꯔꯝꯕ ꯂꯣꯏꯔꯦ ꯁꯤ ꯀꯔꯤꯗꯃꯛꯇ ꯃꯁꯤꯗ ꯋꯥꯗꯣꯔꯤꯅꯣ ꯇꯦꯇꯦ ꯁꯥꯐꯝꯒꯤ ꯑꯃ ꯆꯠꯈꯤꯕꯗꯣ ꯑꯣꯛ ꯉꯥ ꯇꯧꯕꯗꯣ ꯎꯔꯤꯒ ꯄꯥꯏ ꯍꯥꯏꯔꯤ ꯑꯩꯗꯤ ꯃꯗꯨꯃꯗꯤ ꯎꯗ꯭ꯔꯦ ꯌꯦꯡꯗ꯭ꯔꯤ ꯈꯪꯗ꯭ꯔꯤꯀꯣ ꯑꯗꯨ ꯀꯔꯝꯕꯅꯣ ꯌꯦꯡꯒꯅꯤ ꯉꯥꯏꯖꯒꯦ ꯅꯪꯇꯕꯨ ꯍꯥꯏ ꯑꯣ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯝ ꯁꯦꯝꯕꯁꯤꯡꯁꯨ ꯍꯩꯔꯦ ꯃꯌꯥꯝꯁꯤꯀꯣ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯃ꯭ꯌꯨꯝ ꯁꯦꯝꯕꯁꯦ ꯏꯟꯁꯇꯥꯗꯒ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯏꯁꯩ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯔꯤꯕ ꯗꯥꯏꯂꯣꯛꯀꯨꯝꯕꯁꯤ ꯇꯧꯔꯀꯥꯟꯗ ꯆꯥꯅ ꯆꯥꯅꯕ ꯀꯥꯏ ꯀꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯁꯤ ꯑꯦꯝ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯑꯦꯝ ꯕꯤꯔꯦꯟꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯑꯣꯏ ꯇꯧꯅꯨ 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 ꯀꯣ ꯄꯥꯞ ꯄꯨꯒꯗꯕ ꯀꯣ ꯅꯃꯪꯗ ꯀꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯕꯅꯦꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯔꯝ ꯃꯥꯅ ꯃꯤꯇꯤꯡꯒꯨꯝꯕ ꯑꯃꯗ ꯉꯥꯡꯈꯤꯕꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯍꯥꯞꯆꯤꯜꯂꯒ ꯑꯣꯛ ꯊꯣꯡꯕ ꯑꯣꯛ ꯃꯇꯨꯝꯗꯣ ꯀꯣꯊꯔꯛꯄ ꯑꯃ ꯇꯧꯔꯤꯌꯦ ꯑꯣꯏ ꯇꯧꯅꯨ 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 ꯍꯥꯏꯅ ꯑꯗꯨ ꯌꯥꯝ ꯆꯥꯟꯅ ꯆꯥꯟꯅꯅ ꯄꯨꯊꯣꯛꯇ꯭ꯔꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯅꯣꯛꯅꯤꯡꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯂꯩꯊꯣꯛꯑꯣ ꯑꯋꯥꯕꯁꯦ ꯀꯥꯎꯅꯕ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯄꯨꯡ ꯀꯌꯥꯐꯥꯎ ꯊꯥꯗꯣꯏꯅꯣ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯂꯥꯛꯑꯕꯅꯤ ꯈꯔ ꯀꯨꯏꯅꯗꯤ ꯊꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯊꯥꯔꯅꯤ ꯌꯥꯝꯅꯕꯨ ꯃꯥꯜꯂꯦꯕ꯭ꯔꯣ ꯍꯥꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯥꯅꯕꯁꯨ ꯇꯝꯃꯤꯕꯅꯦ
kana mina ok thok ko thar ko do adu ai jo tauge sini nongmadi kana mi ngod lagna boy oi tau tai tau do memes di mai ni bro de ni ga chat pa se mane madu ꯁꯥꯎꯅꯤꯡꯉꯥꯏꯁꯨ ꯀꯩꯝ ꯂꯩꯇꯦꯀꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯛ ꯍꯥꯞꯆꯤꯜꯂꯒ ꯃꯤꯝꯁꯇ ꯄꯨꯔꯥ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯕꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯗꯨꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄꯤꯔꯤꯅꯦ ꯑꯩ ꯊꯣꯏꯅ ꯀꯩꯝ ꯈꯟꯅꯤꯡꯕꯗꯣ ꯑꯔꯥꯟꯕ ꯀꯩꯁꯨ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯑꯩꯅ ꯇꯧꯔꯨꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯗꯥꯏꯂꯣꯛ ꯍꯥꯞꯆꯤꯟꯕ ꯑꯝꯗꯣ ꯍꯥꯞꯆꯤꯟꯕ ꯃꯤ ꯂꯣꯏ ꯈꯪꯉꯤꯅꯤꯗꯅꯀꯣ ꯐꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕꯅꯦ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏ ꯋꯥꯔꯧꯕ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯏꯚꯇ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯑꯩ ꯇꯦꯞ ꯄꯥꯒꯦ ꯑꯗꯣ ꯁꯤꯗ ꯕꯣꯇꯜ ꯑꯝꯇꯪ ꯏꯁꯤꯡ ꯈꯥꯡ ꯏꯁꯤꯡ ꯂꯤꯇꯔ ꯑꯝꯇ ꯂꯧꯒꯦ ꯕ꯭ꯔꯣ ꯔꯤꯜꯁ ꯑꯝꯇ ꯅꯝꯃꯛꯑꯣ ꯅꯩꯗꯣꯏ ꯃꯥꯜꯂꯦ ꯔꯤꯜꯁ ꯅꯝꯕꯗꯣ ꯇꯜꯂꯦꯅ ꯁꯨꯝ ꯅꯝꯗꯕꯅꯤꯅꯦ ꯍꯥꯏꯕꯗꯤ ꯑꯐꯕ ꯀꯥꯟꯅꯕ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯝꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯨꯝꯕ ꯑꯗꯨꯝꯕ ꯄꯣꯠ ꯆꯩ ꯅꯝꯕꯗꯨꯗꯤ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯨꯒ ꯔꯤꯜꯁꯇꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯃꯧ ꯅꯍꯥ ꯑꯣꯏꯁꯅꯨ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯁꯅꯨ ꯑꯉꯥꯡ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒ ꯃꯨꯖꯔꯥ ꯍꯥꯏꯗꯅꯀꯣ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯍꯦꯛꯇ ꯅꯣꯡꯃ ꯊꯣꯛꯂꯛꯄꯤ ꯈꯣꯠꯂꯛꯄꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯋꯥꯏꯖꯟꯃꯟꯗꯅ ꯎꯕꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯩꯀꯣ ꯀꯥꯟꯅꯕꯔꯣꯝꯗ ꯑꯣꯏꯍꯟꯗꯕꯗ ꯁꯨꯝ ꯇꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯔꯤꯜꯁꯀꯨꯝꯕꯁꯦ ꯊꯗꯣꯏꯁꯨ ꯎꯈꯤꯗ ꯅꯥꯀꯟꯗ ꯀꯞꯄ ꯂꯩ ꯖꯥꯠ ꯂꯥꯛꯑꯦ ꯈꯪꯗꯦꯅꯦ ꯃꯔꯨꯝꯗ ꯂꯨꯝꯃ ꯂꯩꯈ꯭ꯔꯕ ꯎꯗꯦꯅꯦ ꯗꯦꯅꯤꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯃꯩ ꯇꯥꯔꯦ ꯃꯥ ꯃꯁꯥꯅꯁꯨ ꯍꯥꯏꯈꯤꯕ ꯂꯩꯕꯅꯦ ꯀꯩꯅꯣꯝꯃꯗ ꯏꯟꯇꯔꯚꯤꯌꯨ ꯑꯃꯗ ꯃꯤꯜ ꯁꯦꯝꯗ ꯑꯩ ꯑꯝꯇ ꯁꯦꯝꯕꯤꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯥꯅ ꯈꯔ ꯆꯥꯟꯅꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯇꯧꯈꯤꯕ ꯑꯦꯛꯇꯤꯡ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯇꯦꯛ ꯃꯌꯥꯝꯗꯣ ꯍꯥꯞꯐꯝꯗꯣ ꯆꯥꯟꯅꯐꯝ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥꯒꯤꯅ ꯈꯔ ꯃꯩ ꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯇꯩꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯕꯤꯍꯥꯔꯒꯤ ꯑꯉꯥꯡ ꯑꯃ कौन सा सब्जेक्ट अच्छा लगता है बैगन ꯑꯗꯨ ꯌꯥꯝ ꯄꯣꯁ ꯇꯥꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯌꯥꯝꯅ ꯇꯦꯒꯤꯟ ꯍꯥꯏꯁꯦ ꯌꯥꯝ ꯁꯌꯥꯝꯅ ꯈꯔ ꯊꯦꯝꯕꯤꯔꯨꯁꯨ ꯃꯤꯊꯥꯏ ꯈꯔ ꯂꯩꯔ ꯍꯥꯏ ꯃꯤꯊꯥꯏ ꯈꯔ ꯂꯩꯔꯒ ꯍꯦꯛꯇ ꯌꯥꯔꯣꯏ ꯃꯤꯊꯥꯏꯅ ꯌꯥꯕ ꯑꯣꯏꯔꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤ ꯃꯤꯊꯥꯏꯅ ꯌꯥꯗꯕ ꯆꯪꯗꯕꯅꯤꯀꯣ ꯅꯦꯔꯣ ꯌꯥꯔꯨꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯁꯨ ꯂꯦꯞꯈ꯭ꯔꯦ ꯃꯤ ꯃꯁꯤꯡ ꯐꯖꯅ ꯍꯟꯊꯈꯤ ꯉꯁꯤꯒꯤꯗꯤ ꯇꯨꯝꯂꯒꯦ ꯍꯌꯦꯡ ꯁꯣꯏꯗ ꯕ꯭ꯔꯣꯒꯤ ꯂꯥꯏꯚ ꯌꯦꯡꯂꯛꯀꯦ ꯍꯥꯏꯔꯤ ꯍꯣꯏ ꯊꯦꯡꯉꯦ ꯑꯗꯨꯝ ꯌꯥꯝ ꯉꯟꯕ ꯑꯣꯏꯗ꯭ꯔꯦ ꯄꯣꯊꯥꯔꯣ ꯑꯗꯨꯝ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯨ ꯌꯥꯏ ꯉꯁꯤꯗꯤ ꯑꯩꯁꯨ ꯉꯟꯅ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯍꯌꯦꯡꯁꯨ ꯊꯥꯗꯧ ꯂꯩꯔꯤꯕꯅꯤꯅꯀꯣ ꯉꯁꯤ ꯅꯨꯃꯤꯠ ꯑꯩ ꯂꯩꯌꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯁꯨꯝ ꯌꯦꯡꯕꯅꯦ ꯍꯥꯏ ꯃꯥꯅꯦ ꯂꯩꯔꯝꯃꯤ ꯏꯆꯟꯁꯦ ꯏꯕꯨꯡꯉꯣ ꯎꯕꯗꯨꯗ ꯍꯥꯏꯕꯅꯤꯀꯣ ꯅꯆꯤꯟ ꯅꯌꯥ ꯄꯠꯀꯗꯕ ꯋꯥꯔꯤ ꯅꯣꯡ ꯇꯥꯕꯁꯤꯗ ꯇꯨꯝꯅꯤꯡꯉꯛꯄ ꯖꯥꯠꯅꯤ ꯅꯣꯡ ꯇꯥꯔꯤꯕ꯭ꯔꯣ ꯍꯥꯏꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡꯗꯤ ꯇꯥꯗ꯭ꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯇꯥꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯄꯣꯟꯇꯦ ꯁ꯭ꯋꯥꯏꯒꯤ ꯅꯣꯡꯁꯤ ꯁꯨꯡꯇꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯥ ꯁꯥꯍꯧꯕ ꯊꯕꯛ ꯆꯥꯊꯣꯛ ꯉꯥꯏꯍꯥꯛ ꯂꯩꯇ ꯅꯣꯡ ꯇꯥꯔꯛꯄ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕ ꯋꯦꯗꯔꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯆꯦꯅꯦꯜꯁꯦ ꯂꯥꯏꯚ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯁꯤꯔ ꯈꯪꯗꯦꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯑꯣꯏꯅ ꯍꯦꯛ ꯊꯥꯔꯕ ꯑꯗꯨꯅꯕꯨ ꯐꯗꯧꯔꯥ ꯈꯪꯗꯦ ꯅꯣꯡ ꯈꯔ ꯇꯥꯏ ꯍꯥꯏ ꯌꯥꯝꯅ ꯁꯤꯗꯁꯨ ꯍꯥꯏꯅ ꯅꯣꯡꯁꯦ ꯉꯁꯤꯗꯤ ꯇꯥꯗꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ
ôi tông 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 nó cô bộ xem ta đi bộ một tùm đâu có thora mayam comment laktre kaigino sibo nirok yadabira mayam network yadaba chappa khotpa tawragadi comment tawsanbiradi nungaidabni ai khang khangdre phone anouba hoi yam tholak tore anouba yam tholak kadore handakti sale mamang sida hai tare ne october gi sale achok chuk leidana singma maya sida su mayam launch tawbane phone ani ani company ayam sum matamda launch tawgal hai tare aduna phone je khradi la ani anouba mayam ibung nungaitabase khannaroigena ngasaidaki maira sangda hanubi mayamga langlore yade aigi phamung yobada hanagido dum hanjalai hai hoi adubudi tawbane adum hairiba isu dum tawri poni ko mayam ga leiringe sumari watai sanna nungai tho dum nungai ba dum leiba tom ta leya matamda awaba nungai ta bai su dum ningsing bai se koi mioi bagi hauna sani adubudi kanasu na thaibadi ngamoi dabne adubu tom ta leire hadana nungai ta ningsing hadana maduda dum makhan pakhan da khanjan badusu afabadi oide mai thoi bai taw tingida ngaside business idea am leire hairine ya thamjallo kana rakani business idea tawrasiro hai nangise ai idabam ningamde kitang kirap kirap tawi kari idea no ben driver hai adusu yae ben thawbudusu ado paisadi phangdabani he school gi ben thawbuse atopa ben gi di khangde school gi ben jidi atopa mayam matei te lekai di khangde adum mama pa parents sing paisa paina sing matam sa sa na pibra ado ai koi gi dai de pya phangni crore gi idea ni ai hai masidi mayam lo yaw gi harak live yang hi yan lo changa ga kari idea no aina lupa tara da buge dudi hana ai yaye ben leidabadabane aduga window 10 tat hai made ticket su yari kaminje pung am sa tan phare ai na sai lai thai je mem mane thai na hai ba party on bagi do adu phaba idea ne hawai koi khana gi ba idea me am hojik ni na torok pui adu bo idea lai na ka dong haudok no ga capital do lai tam ni na yenga lai tan si na hawai anh khalam mani e sing na 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 hawai anh tau yen khalam mani ne khalling e sum khalling e sum mina dum hogi ba hojikti manipur da yam lai re hawai koi na khalam ba ina koi na aina ga hai ge ba do hojikti yam thole no wa hojik matam budi lai ri ko ni khara tong ma kwa ni mi yam tong ma na te do kedong ai lai te ne ibung sham kai mathil char ge zero capital hai ri ज्ञानेश्वर ना ब्रो ओप्पो रेनो सीरीज फोन से लई बकाई देवरा 40K 50K फाउदा ख्वाई फगदा फोन करी हाइबी है ज्ञानेश्वर ओप्पो से ओप्पो रेनो से ओप्पो रेनो हजिक 15 बु लई रे को 14 15 अदुम लई बा याई 14 15 जे लुपा लिसिंग कुंथ्रा तरे ते निफु साइ भौगी रेंज देइसदा
ꯂꯩꯕꯅꯦ ꯑꯩ ꯉꯁꯥꯏ ꯌꯦꯡꯉꯝꯕꯗꯁꯨ Oppo Reno 15 ꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯒꯗꯨꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯀꯩ ꯍꯥꯏꯅꯤ Oppo Reno 14 ꯍꯣꯏ 14 ꯗꯨꯅꯦ Mediatek Dimensity 8350 ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕꯁꯨ ꯅꯠꯇ꯭ꯔꯦ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯃꯤꯗ ꯔꯦꯟꯖꯇꯒꯤꯁꯨ ꯈꯤꯇꯪ ꯐꯕ ꯍꯥꯏꯇꯥꯔꯦ 6-7 out of 10 ꯒꯨꯝꯕ ꯄꯤꯅꯤꯡꯉꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ 10ꯒꯤ ꯔꯦꯇꯤꯡꯗꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨ ꯀꯦꯃꯦꯔꯥꯒꯨꯝꯕ ꯗꯤꯖꯥꯏꯟꯁꯨ ꯑꯗꯨꯝ ꯐꯖꯔꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯨꯄꯥ 50,000 ꯐꯥꯎꯕꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯑꯃ ꯍꯥꯏꯅ ꯌꯦꯡꯉꯛ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯂꯨꯄꯥ 50,000ꯗꯗꯤ ꯐꯪꯗꯦ ꯑꯗꯣ iPhone 15 ꯑꯣꯏꯅꯕꯨ ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯈꯤꯇꯪ ꯑꯣꯐꯔꯗꯗꯤ ꯐꯪꯗꯤ ꯁꯣꯏ ꯐꯪꯉꯛꯀꯅꯤ ꯈꯤꯡꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦꯅ ꯍꯪꯉꯦ ꯈꯤꯡꯕ ꯊꯥꯗꯣꯏꯅ ꯃꯌꯥꯝ ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯇꯧꯕꯤꯈꯣ ꯁꯦꯕꯣꯠ ꯊꯣꯡꯕ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏ ꯏꯌꯥꯝꯕ ꯉꯁꯤ ꯃꯉꯥꯏꯔꯦꯅꯦ ꯁꯦꯕꯣꯠꯀꯨꯝꯕ ꯃꯥꯏꯔꯦꯟꯒꯨꯝꯕ ꯍꯥꯏꯔꯛꯏꯁꯦ ꯅꯍꯥꯟꯉꯩꯗꯤ ꯉꯥ ꯇꯧꯔꯦ ꯉꯥꯅꯨ ꯇꯧꯔꯦ ꯉꯁꯤꯅ ꯀꯔꯤ ꯇꯧꯔꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯇꯥꯕꯗ ꯑꯩꯈꯣꯏꯒ ꯂꯦꯚꯦꯜꯁꯦ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕꯗ ꯑꯩꯅ ꯇꯧꯋꯤ ꯅꯍꯥꯟꯉꯩꯗꯤ ꯌꯥꯝ ꯊꯥꯛꯁꯦ ꯌꯥꯝ ꯋꯥꯡ ꯂꯩꯕꯅꯤꯃ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯩ ꯁꯤ ꯊꯥꯗꯣꯏ ꯉꯥꯏꯅꯕꯗ ꯃꯤꯈꯩꯁꯦ ꯋꯥꯅꯔꯕꯅꯦ ꯑꯗꯨꯒ ꯁꯦꯠ ꯑꯣꯏꯔ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ ꯃꯥꯅꯤ ꯉꯁꯥꯏ ꯂꯥꯏꯚ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯤꯅ ꯃꯌꯥꯝꯁꯤꯅ ꯊꯥꯗꯣꯏ ꯎꯗꯦ ꯉꯁꯤꯗꯤ ꯊꯥꯗꯣꯏ ꯆꯪꯉꯛꯇ ꯃꯥꯜꯂꯦ ꯈꯣꯠꯂꯛꯇꯦ ꯍꯥꯏꯅ ꯀꯃꯦꯟꯁꯤꯗ ꯌꯥꯝ ꯍꯪꯅꯈꯤꯕꯅꯦ ꯉꯁꯥꯏ ꯑꯍꯥꯟꯕ ꯍꯧꯔꯛꯄꯩ ꯀꯃꯦꯟꯗ ꯑꯗꯨꯝ ꯆꯤꯡꯈꯠꯂꯒ ꯌꯦꯡꯉꯨ ꯄꯥꯎ ꯑꯗꯨꯒ ꯆꯪꯉꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯁꯦꯠ ꯁꯣꯡ ꯁꯛꯑ ꯆꯪꯉꯛꯄꯩ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯨꯅ ꯃꯌꯥꯝꯁꯦ ꯋꯥ ꯍꯥꯏꯗꯧ ꯀꯤꯅ ꯂꯩꯔꯕꯅꯦ ꯑꯗꯣ ꯈꯔꯗꯤ ꯐꯔ ꯃꯥꯜꯂꯦ ꯁꯤꯟꯁꯦ ꯃꯌꯥꯝꯗ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦꯅ ꯍꯪꯉꯛꯏꯌꯦ ꯏꯅꯥꯎꯕꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯌꯥꯝꯅ ꯉꯁꯤꯗꯤ ꯃꯌꯥꯟ ꯊꯣꯡꯉꯦ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯑꯗꯩꯗꯤ ꯀꯔꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯀꯣ ꯑꯗꯩ ꯍꯋꯥꯏꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯒꯗꯤ ꯇꯟꯊꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯕ ꯋꯥꯁꯜꯂꯛꯄ ꯃꯇꯝ ꯀꯨꯏꯁꯜꯂꯛꯄꯒꯗꯤ ꯑꯃꯨꯛ ꯂꯥꯏꯐꯁꯤꯁꯨ ꯂꯣꯏꯁꯟꯕ ꯌꯥꯕ ꯃꯇꯝ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯗꯤ ꯅꯣꯏ ꯃꯌꯥꯝ ꯉꯥꯏꯔꯝꯅꯤ ꯈꯟꯕꯒꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯂꯥꯞꯅ ꯊꯝꯃꯝꯃꯒ ꯂꯥꯛꯏꯅꯦ ꯍꯥꯏꯌꯦ ꯃꯥꯅꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯈꯤꯕꯗꯣ ꯂꯥꯏꯚꯇ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗ ꯁꯨꯝ ꯂꯥꯏꯚꯇ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯈꯤꯕ ꯃꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯅꯨꯡꯉꯥꯏꯕ ꯄꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯏꯗꯨꯁꯨ ꯌꯥꯝ ꯐꯕ ꯋꯥꯈꯜ ꯑꯃꯅꯤ ꯏꯕꯨꯡ ꯁꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯥꯜꯂꯦ ꯍꯥꯏꯔꯤ ꯑꯁ ꯁꯦꯕꯣꯠꯇꯣ ꯑꯩꯗꯤ ꯁꯦꯕꯣꯠꯇꯣ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯃ ꯁꯦꯕꯣꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯆꯥꯛꯍꯧ ꯃꯅꯝ ꯅꯝꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯗꯨꯅ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯑꯉꯥꯡ ꯑꯣꯏꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯥꯝ ꯄꯥꯜꯂꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯗ꯭ꯔꯦꯕꯀோ ꯑꯗꯨꯒꯤꯗꯨꯒꯤ ꯊꯣꯡꯕ ꯃꯇꯝꯗ ꯆꯥꯛꯁꯪꯗ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯃꯅꯝ ꯄꯥꯏꯊꯣꯔꯛꯄꯗꯣ ꯑꯗꯨꯗ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯦꯕꯣꯠꯇꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯥꯕ ꯐꯪꯗꯕ ꯀꯨꯏꯔꯦ ꯌꯨꯁ iPhone 13 ꯂꯩꯕꯒ 30K ꯐꯥꯎꯕ ꯃꯅꯨꯡꯗ ꯂꯩꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯍꯟꯕ ꯂꯩꯕꯒ ꯀꯔꯝꯕꯅ ꯐꯅꯤ ꯍꯥꯏ ꯑꯩꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ iPhone 13ꯗꯤ ꯃꯇꯝꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯌꯨꯁ ꯑꯃꯨꯛ ꯑꯣꯏꯇꯥꯔꯒꯗꯤ ꯐꯣꯟꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨꯁꯨ ꯑꯃꯨꯛ ꯀꯌꯥ ꯀꯃꯥꯏꯅ ꯐꯔꯤꯕꯅꯣ ꯐꯠꯇ꯭ꯔꯤꯕꯅꯣꯁꯨ ꯈꯪꯉꯔꯣꯏ 30K ꯐꯥꯎꯗ ꯑꯍꯟꯕ ꯐꯣꯟ ꯑꯃ ꯂꯩꯕꯅ ꯍꯦꯟꯅ ꯃꯇꯝ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯍꯦꯟꯒꯅꯤꯅ ꯈꯜꯂꯛꯑꯦ ꯋꯥꯈꯜꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯕ꯭ꯔꯣ ꯖꯤꯕꯤꯅ ꯍꯌꯦꯡ ꯀꯣꯏꯕ ꯄꯨꯕꯤꯅꯤ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯍꯣꯏ ꯍꯌꯦꯡꯗꯣ ꯀꯣꯏꯕ ꯄꯨꯕꯤꯕ ꯌꯥꯏ ꯑꯩꯅ ꯁꯤꯗ ꯆꯠꯄ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯅꯦ ꯈꯜꯂꯒ ꯃꯌꯥꯝꯅ ꯑꯗꯨꯋꯥꯏꯗ ꯆꯠꯄ ꯑꯗꯨꯝ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯇꯦꯛꯅꯤꯛ ꯀꯟꯅ ꯊꯥꯗꯣꯏꯁꯅ ꯅꯣꯛꯂꯛꯑꯦ ꯚꯤꯚꯣ T4 ꯔꯤꯌꯦꯜꯃꯤ T4 ꯒꯁꯦ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯐꯅꯤ ꯍꯥꯏ ꯚꯤꯚꯣꯒ ꯔꯤꯌꯦꯜꯃꯤ T4ꯒ T4ꯗꯤ ꯑꯩ ꯉꯁꯥꯏ ꯑꯩ ꯌꯦꯡꯕꯗꯕꯨ ꯌꯥꯎꯗꯦ T4X ꯂ T4ꯗꯨꯗꯤ ꯌꯥꯝꯕ ꯂꯨꯄꯥ 10,000 ꯑꯗꯥꯏꯋꯥꯏꯗ ꯂꯩꯕꯗꯨ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯣꯏ 10-11 ꯑꯗꯨꯋꯥꯏꯗ ꯂꯩꯒꯨꯝ ꯇꯧꯕꯅꯦ ꯑꯗꯨ ꯌꯥꯝꯅ ꯕꯖꯦꯠ ꯔꯦꯟꯖꯅꯤꯅ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅ ꯄꯣꯠꯅꯤꯅ ꯀꯌꯥꯝ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯨ ꯌꯨꯁ ꯐꯣꯟ ꯂꯩꯕꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ iPhone or Samsung Galaxy S24 or 25 ꯂꯩꯅꯔꯤꯁꯦ ꯀꯩꯝꯇ ꯀꯥꯏꯗꯕ꯭ꯔꯥ ꯑꯣꯔ 50-60Kꯗ ꯂꯩꯕ ꯐꯣꯟ ꯑꯍꯟꯕ ꯑꯃ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏ ꯑꯩꯗꯤ S25 ꯅꯠꯇ꯭ꯔꯒ S24 iPhoneꯒꯨꯝꯕ 50-60-50-60 50-60 ꯑꯣꯏꯔꯒꯗꯤ 50-60 ꯄꯤꯕ ꯌꯨꯁ ꯐꯣꯟ ꯂꯩꯗꯕꯅ ꯐꯩ ꯑꯩꯗꯤ ꯑꯍꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤ ꯑꯗꯨ ꯃꯇꯝꯁꯨ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯌꯨꯁ ꯍꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯟꯁꯤꯡꯁꯦ
yengbada mapan thongda ki yam phana uraga su manung da part kai ya da sintu ga yo laino natragana warranty kai problem kai kai yarak ta sem khot pai as yam lai gre hai tare du gum ai yeng dabna bu phaya na khaling amin khai de sebot ka hawai jar ga chaningi hai seboti hoi chaningi man nu siben sa hai gi do hawba man nu sibam lai bene du ga hawai jar sem de ai cha de ai hawai jar cha da jam kui re as yam kui re ai class 6 7 ta minge da wa cha gi de hawai jar koi da pale he palao hai ri asa ai anakuda le ramade isu lakadam ni ai chaningi hai tare man nu sibado पैसा दुदी ब्रो जीबी जीपे दई थारागे हाय पैसा दुदी ब्रो जीबी जीपे दई थारागे याये अइगुंदा थारकदबो ओरदी एस नंबर आइगी नंबर हाइदो के अइगुंदा हाइकदो दि लुपा मस्तंग थारासु आई केम काइदे आई याम हाइरोय पचाम थारासु आई लिसिंग थारासु लाख थारासु आई नंबर पिरके उन पैसा कापकदबो ओरगदि अइगुंदा दि हाइरकनु कापो आई दि लौसन बे कई बितो को देतेवा टेक एदि पैसा लौरोय हाइरिए अस आई लाखनिंगे को आई अनकपता लेरम आई लाखदबनि हे सेबोट तो आई सानिंगे मन मुसीबो सेबोट तो दुबो पाइ लेते ने नोय मैम चारा पुक थलगा हावरे हाना हाइरागा आइसु नुंगाय पुक तामि तवरिस टेक एदि मिठाई चाव हाइरिए अदु मिठाई चाव हाइदना हाइरागदि पैसा पि मुहता मिठाई ओइना लेरगा पुबिरो अदुगा सेबोट का ओनारा पोरो अदुना फरे इनाउदी मणिपुर दा कुकी लान लोइद्रि फाव मणिपुर थोरा लोइ खल्ला माले है या अदुम मदि लेते लाकनी लान लोइबो लोइदबदुदि तबंगम दे बो युम माइ बेसि लेइदिने को युम दा लाकनिंग मा खोर खोल ने जिसि लाकनिंग उपाय लेतबगि खांगबाय वाने ये सेट से ब्रो इन ओरक्तोरे माने आइ इन ओरक्तोरे नुंगाइते काय मोय म्याम सारा गाइना मनम नुसिबदो वाखन्ना लामसला ngang min sa ki bodo khallaga leire huji wakhan jida noi myam sari ne do ai di sa phangdram ni khallo te ai di asoi apa sa de sara sukwa watin dagi hena sa di hari adu de watin la ready kwa matabam la leira puro aduga tege sebot ko na rudare thoram dai da hairo pot tap ki hai ya am ai thoram dai so harakani ai pono tap tu jibo kakwa sorry sorry kwa kakwa hai to ni mai je kakwa watin no tala sa de hoi kakwa watin do hau bani watin hau ba yam pak sa dra su hau ba khala sa ni kwa sa de hai ri pai pai kwa sa da ba pai hayeng hekta thira age manipur sinba ama et hado no yum ngi brana lai lai thi phangni da kai de kai lam de no hang ga loi ke no thate gi tang na sat kya de hango kai le kai de no kai lam de no na manipur pik khau da ka adun le kai lam ma ming hai da ga khong oi duin as manipur pik khau pon ko manipur gi mi masing ga yami yami ai je asida lai riba so so cities gi district ama gi mi bo pha pon te da ai ngai di hai ra ka loi dot khre mani thadoi ngai di thadoi changak te khlok te na hangam me hai na hai ra ga di thadoi lai thadoi comment tor ga mayam sina mu kanam ta comment tor te lot lot ta tumin tumin marum da lum leina sa ba kam tawre
ꯍꯦꯔꯣ ꯈꯥꯟ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯦꯔꯣ ꯊꯤꯡꯕ ꯀꯧꯔꯤꯅꯦꯍꯦ ꯏꯪꯕ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯪꯕꯔ ꯀꯅꯥꯅꯣ ꯑꯃꯗꯤ ꯇꯨꯝꯃꯒꯦ ꯍꯥꯏꯔꯝꯕꯗꯣ ꯂꯩ ꯂꯩ ꯋꯥꯈꯜ ꯁꯨꯡꯉꯤꯅꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯁꯤꯒꯦꯅ ꯋꯥꯈꯜ ꯀꯟꯅ ꯁꯨꯡꯉꯤ ꯆꯠꯇ꯭ꯔꯤ ꯆꯠꯇ꯭ꯔꯤ ꯂꯩꯔꯝꯃꯤ ꯇꯨꯃꯤꯟꯅ ꯆꯦꯟꯕ ꯃꯤ ꯅꯠꯇꯦꯀꯣ ꯍꯥꯏꯔꯤ ꯁꯣꯝ ꯁꯔꯖꯨꯅ ꯀꯩꯅꯣ ꯁꯤꯅ ꯍꯥꯏꯔꯤ ꯁꯔꯖꯨ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯐꯁꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯣ ꯀꯃꯦꯟ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯛꯄꯅꯦ ꯀꯃꯦꯟ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯤꯔꯛꯄꯅꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯁꯤ ꯂꯥꯏꯐꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯤꯡꯕ ꯅꯪꯕꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯁꯤꯅ ꯀꯧꯕ ꯃꯐꯝꯗ ꯂꯩꯔꯕꯗꯤ ꯈꯨꯝꯕꯤꯔꯛꯑꯣ ꯍꯥꯏ ꯃꯥꯅꯦ ꯇꯦꯒꯤꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯗꯅ ꯂꯥꯎꯔꯦ ꯈꯤꯡꯕ ꯅꯪ ꯀꯗꯥꯏꯗ ꯂꯣꯠꯇꯣꯔꯤ ꯍꯧꯖꯤꯛ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯦ ꯅꯪꯅ ꯂꯣꯠꯇꯅ ꯀꯥꯟꯅꯔꯔꯣꯏ ꯑꯩ ꯐꯣꯟ ꯅꯝꯕ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨ ꯗꯤꯁꯄ꯭ꯂꯦꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯗꯤꯁꯄ꯭ꯂꯦꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯆ ꯏꯁꯨ ꯂꯩꯕ ꯑꯣꯏꯗꯣꯏꯅꯦ ꯏꯁꯤꯡ ꯂꯨꯞꯄ ꯀꯨꯏꯔꯣꯏ ꯀꯨꯏꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯔꯗꯕꯅꯦ ꯍꯥꯏꯔꯤ ꯃꯥꯅꯤ ꯃꯥꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯕꯥꯇꯤꯟ ꯑꯝꯇ ꯇꯥꯗ ꯌꯦꯡꯉꯣ ꯍꯥꯏꯔꯤ ꯏꯁꯤꯡ ꯌꯥꯗ꯭ꯔꯤꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯉꯁꯤꯗꯒꯤ ꯊꯦꯡꯅꯔꯕꯅꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯃꯊꯪ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯃꯨꯛ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯉꯁꯤ ꯈꯔ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯀꯃꯦꯟ ꯑꯃꯅꯤ ꯄꯤꯁꯜꯂꯛꯄꯁꯤꯗ ꯃꯌꯥꯝꯅ ꯄꯤꯔꯤꯕ ꯀꯃꯦꯟ ꯄꯥꯟꯅꯕ ꯁꯤ ꯌꯦꯡꯀꯥꯟꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯅꯤ ꯁꯤꯒꯤ ꯂꯥꯏꯐꯁꯤꯅ ꯀꯔꯤꯒꯤ ꯂꯥꯏꯐꯅꯣ ꯍꯥꯏꯅ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯇꯧꯗꯕꯤ ꯇꯨꯃꯤꯟ ꯂꯣꯠꯈ꯭ꯔꯤꯁꯤꯕꯣ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯃꯐꯝꯗ ꯋꯥꯊꯤ ꯍꯧꯔꯁꯦ ꯏꯌꯥꯝꯕꯅ ꯑꯣꯏꯅ ꯉꯁꯤꯗꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯀꯥꯏꯔꯣꯜ ꯁꯛꯂꯛꯑꯦꯀꯣ ꯃꯌꯥꯝ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯔꯤꯌꯦ ꯑꯩ ꯂꯩꯌꯦ ꯏꯕꯨꯡ ꯑꯩ ꯃꯥꯡꯕ ꯌꯥꯔꯣꯏꯀꯣ ꯃꯥꯡꯕ ꯌꯥꯔꯣꯏ ꯂꯥꯏꯚ ꯊꯥꯕꯁꯦ ꯈꯔ ꯀꯨꯏꯅ ꯊꯥꯁꯦꯅ ꯍꯥꯏꯅꯔꯝꯃꯒ ꯁꯣꯍꯦꯜ ꯍꯧꯖꯤꯛꯇ ꯂꯩ ꯍꯥꯏꯔꯛꯄ ꯌꯥꯗꯦ ꯅꯪꯒꯤꯗꯣ ꯑꯩꯅ ꯂꯧꯗꯦ ꯃꯌꯥꯝꯗ ꯌꯥꯕ꯭ꯔꯥ ꯍꯪꯉꯣ ꯏꯌꯥꯝꯕ ꯊꯥꯗꯣꯏ ꯁꯣꯍꯦꯜꯅ ꯍꯧꯖꯤꯛꯇ ꯑꯩ ꯂꯩꯌꯦꯅ ꯈꯨꯝꯃꯩꯁꯤꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥꯕ ꯃꯥ ꯉꯁꯥꯏꯗꯒꯤ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯟꯕꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯗꯨꯒ ꯋꯥ ꯃꯆꯦꯠ ꯉꯥꯡꯗ꯭ꯔ ꯍꯧꯖꯤꯛꯇ ꯂꯩꯌꯦꯅ ꯃꯔꯨꯝꯗꯒꯤ ꯀꯗꯥꯏꯗꯩꯅꯣ ꯌꯦꯅꯈꯥꯗꯩꯔ ꯀꯩꯅꯣ ꯈꯨꯝꯃꯛꯑꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯁꯦ ꯍꯥꯏꯕ꯭ꯔꯥ ꯃꯥꯏ ꯉꯥꯛꯄꯤꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯌꯥꯅꯤꯡꯕ ꯋꯥꯠꯂꯤ ꯃꯁꯤ ꯌꯥꯐꯥꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯀꯨꯏꯅ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯉꯁꯤꯒ ꯑꯃꯨꯛ ꯊꯦꯡꯅꯕꯁꯤꯗ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯣꯠ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯋꯥꯔꯧꯕꯤꯅꯣ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏ ꯋꯥꯔꯧꯕ ꯑꯗꯨꯝ ꯂꯩ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅꯀꯣ ꯉꯁꯤ ꯂꯥꯏꯐꯁꯤꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯟꯇꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯒ
ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗ ꯑꯗꯩꯗꯤ ꯂꯥꯏꯚꯁꯤꯗ ꯑꯗꯨꯝ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯕꯗ ꯊꯦꯡꯅꯕ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯉꯝꯗꯕ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯗ ꯀꯩꯗ ꯀꯃꯦꯟ ꯄꯤꯅꯕꯗꯣ ꯔꯤꯄ꯭ꯂꯥꯏ ꯈꯨꯗꯛꯇ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯂꯥꯏꯚꯁꯤꯗꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯔꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯏꯔꯛꯄꯗꯣ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯎꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇ ꯇꯧꯕ ꯂꯥꯏꯚꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯔꯧꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ ꯈꯪꯗꯕ ꯍꯥꯏꯕꯁꯤ